ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯋꯥꯍꯦꯡꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯇꯣꯝꯕꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯆꯧꯕꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯂꯨꯍꯣꯡꯕꯗꯨꯒꯤꯗꯃꯛꯇ ꯂꯥꯛꯂꯤ꯫ ꯑꯆꯧꯕꯒꯤ ꯅꯨꯄꯤ ꯂꯩꯃ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯪꯂꯝꯃꯤ, "ꯏꯃꯥ, ꯑꯩꯈꯣꯏ ꯑꯇꯣꯝꯕꯒꯤ ꯅꯨꯄꯤꯁꯤꯕꯨ ꯃꯁꯛꯁꯤ ꯀꯝꯗꯧꯒꯦꯕ? ꯑꯩꯉꯣꯟꯗꯒꯤꯒ ꯍꯦꯟꯕ꯭ꯔꯕ?" ꯂꯣꯏꯗꯥꯡꯅ, "ꯀꯗꯥꯏꯗꯒꯤ ꯑꯩꯒꯤ ꯏꯆꯥꯗꯒꯤ ꯍꯦꯟꯗꯣꯏꯅꯣ? ꯍꯦꯟꯗꯦ ꯍꯦꯟꯗꯦ, ꯑꯩꯒꯤ ꯏꯆꯥꯅ ꯌꯥꯝ ꯍꯦꯜꯂꯤ꯫ ꯂꯥꯏꯕꯛ ꯇꯣꯡꯕꯁꯨ ꯁꯤꯟ ꯇꯣꯡꯕꯒꯁꯦ, ꯑꯗꯨꯕꯨ ꯁꯤꯟ ꯀꯟꯕꯗꯤ ꯍꯦꯟꯖꯤꯟꯅꯕ ꯌꯥꯒꯗꯧ ꯃꯥꯟꯗꯦꯀꯣ." "ꯏꯃꯥ, ꯅꯪꯒꯤꯗꯨꯕꯨ ꯊꯥꯒꯠꯂꯤꯔꯣ ꯊꯥꯗꯔꯤꯔꯣ? ꯁꯤꯟꯒ ꯂꯥꯏꯕꯛꯀꯁꯤꯗꯤ ꯏꯃꯥ ꯂꯧꯕꯒꯤꯅꯤ ꯀꯩꯅꯣ ꯈꯪꯗꯦꯕ." "ꯍꯣꯏ ꯍꯣꯏ, ꯅꯪꯅ ꯍꯥꯏꯕ ꯆꯨꯝꯃꯤ. ꯑꯗꯨꯕꯨꯅꯦ, ꯅꯅꯥꯎ ꯅꯨꯄꯤꯁꯤꯁꯨ ꯂꯥꯏꯔꯣꯏꯀꯣ. ꯉꯛꯏ. ꯂꯩꯔꯤꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯒꯤ ꯀꯔꯤꯁꯨ ꯇꯥꯔꯣꯏ, ꯏꯃꯥ ꯈꯪꯏ." "ꯏꯁ, ꯃꯥꯅ ꯉꯛꯂꯒ ꯑꯩꯉꯣꯟꯗ ꯀꯩꯗꯧꯖꯗꯣꯏꯕ? ꯑꯩꯉꯣꯟꯗꯒꯗꯤꯅꯦ ꯍꯦꯟꯖꯤꯟꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ. ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯃꯌꯥꯁꯤꯅ ꯌꯣꯄꯥꯛ ꯍꯦꯛ ꯃꯥꯟꯈꯩ ꯆꯧꯔꯗꯅ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯍꯩꯄꯥ ꯁꯥꯕꯤ ꯃꯌꯥꯝꯁꯤꯅ ꯃꯧ ꯐꯖꯩ ꯀꯥꯏꯅꯒ ꯍꯥꯏꯖꯔꯤ, ꯎꯆꯤ ꯃꯥꯟꯕꯤꯁꯤꯡꯁꯦ. ꯌꯦꯡꯉꯣꯏ, ꯏꯃꯥ ꯋꯥ ꯍꯥꯏꯒꯦ. ꯅꯐꯤ ꯅꯔꯣꯜꯒꯗꯣ ꯅꯥꯟꯅ ꯁꯦꯠꯂꯒ ꯂꯩꯒꯗꯕꯅꯤꯀꯣ. ꯑꯗꯨꯒꯅꯦ, ꯅꯪꯅ ꯈꯠꯅꯕ ꯍꯧꯕꯗꯤ ꯁꯨꯛꯌꯥ ꯌꯥꯗꯦ. ꯃꯤꯅ ꯅꯪꯁꯦ ꯐꯠꯇꯦ ꯍꯥꯏꯕ ꯈꯪꯈꯤꯅꯤꯌꯦ. ꯅꯪꯗꯤ ꯅꯃꯥ ꯑꯩ ꯂꯧꯗꯅ ꯈꯔ ꯐꯠꯇꯕꯅꯤꯅ ꯁꯤꯒꯨꯝꯕꯁꯦ ꯇꯥꯛꯍꯧꯗꯕ ꯌꯥꯗꯦꯕ." "ꯀꯩꯅꯣ ꯏꯃꯥ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕ? ꯑꯩ ꯁꯨꯝ ꯁꯥꯎꯅꯤꯡꯒꯗꯧꯔꯦ. ꯅꯪ ꯑꯩꯈꯣꯏ ꯇꯣꯝꯕꯒꯤ ꯅꯨꯄꯤꯒ ꯇꯨꯝꯃꯨꯈꯤꯒꯦꯔꯥ? ꯍꯥ? ꯇꯨꯃꯤꯟꯅꯔꯣꯗ ꯅꯪ." "ꯍꯣꯏꯁꯦ, ꯍꯟꯗꯛꯇꯒꯤ ꯏꯆꯥꯅ ꯁꯥꯎꯅꯤꯡꯒꯗꯕ ꯑꯁꯦꯡꯕ ꯋꯥꯗꯣ ꯏꯃꯥ ꯍꯥꯏꯔꯔꯣꯏꯀꯣ. ꯏꯃꯥ, ꯊꯥꯏꯅ ꯑꯩ ꯂꯨꯍꯣꯡꯕꯗ ꯌꯥꯎꯔꯛꯄ ꯐꯤꯔꯣꯜ ꯐꯖꯕꯁꯤꯡꯗꯣ ꯑꯩ ꯑꯝꯇ ꯁꯦꯠꯇꯣꯛꯇꯦ. ꯍꯌꯦꯡ ꯃꯧ ꯑꯃ ꯂꯥꯛꯂꯒ ꯑꯣꯏꯅ ꯁꯦꯠꯂꯒꯦ ꯍꯥꯏꯗꯅ." "ꯁꯤꯡꯈ꯭ꯔꯕ ꯏꯆꯥꯅꯤ. ꯇꯧꯒꯗꯕꯅꯤ ꯑꯗꯨꯃꯥꯏꯅ. ꯌꯥꯍꯧꯒꯗꯣ ꯉꯟꯇꯥꯅ ꯍꯧꯒꯠꯂꯒ ꯑꯇꯩ ꯊꯕꯛ ꯇꯧꯗ꯭ꯔꯁꯨ ꯗꯨꯛ ꯊꯥꯎꯃꯩꯒꯗꯣ ꯁꯠ ꯊꯥꯗꯣꯛꯀꯗꯕ, ꯈꯪꯂꯦꯗꯅ. ꯑꯗꯣ ꯏꯃꯥ, ꯊꯥꯏꯅ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕꯗ ꯑꯎꯟꯄꯣꯠ ꯂꯩꯕꯒꯤ ꯁꯦꯜ ꯈꯔ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯂꯧꯏꯗꯅ. ꯍꯟꯗꯛ ꯑꯇꯣꯝꯕ ꯂꯨꯍꯣꯡꯕꯗꯗꯤ ꯑꯝꯇ ꯂꯧꯗꯦ ꯍꯥꯏ. ꯑꯗꯨꯗ ꯍꯅꯨꯕꯤꯁꯤꯅ ꯂꯣꯏꯔꯦ ꯑꯃꯨꯛꯇꯣꯏꯕ. ꯁꯦꯜ ꯂꯧꯗ꯭ꯔꯦꯅ ꯈꯨꯜ ꯂꯩꯀꯥꯏ ꯄꯨꯝꯕ ꯋꯥ ꯍꯦꯛ ꯂꯥꯎꯒꯩ ꯁꯟꯗꯣꯛꯏꯕ. ꯃꯥꯒꯤꯁꯦ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯔꯤꯕ ꯅꯠꯇ꯭ꯔꯕ? ꯇꯧꯅꯤ. ꯅꯪꯒꯤ ꯅꯃꯥ ꯉꯥ ꯑꯔꯧꯕ ꯃꯥꯟꯕꯤꯁꯦ ꯀꯨꯆꯨ ꯁꯦꯡꯗꯤꯌꯦ, ꯃꯧꯁꯨ ꯁꯦꯡꯉꯣꯏ. ꯃꯆꯥ ꯃꯃꯧꯗ ꯃꯤꯆꯪ ꯃꯤꯈꯩ ꯅꯥꯏꯔꯕꯗꯤ ꯃꯥꯗꯅꯤ ꯀꯩꯅꯣ ꯋꯥꯖꯒꯗꯕ. ꯍꯣꯅꯦ, ꯃꯄꯥꯡꯒꯜ ꯈꯔ ꯀꯜꯂꯤ ꯍꯥꯏꯗꯅ ꯃꯥ ꯍꯧꯖꯤꯛ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯈꯪꯕ ꯅꯠꯇꯦ. ꯅꯥꯔꯣꯏ ꯁꯤꯔꯣꯏꯗꯣꯏꯁꯤꯉꯥꯏ ꯃꯥꯅ ꯇꯧꯔꯤꯁꯦ. ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯆꯥꯁꯤꯗꯤ. ꯃꯈꯣꯏꯅ ꯍꯦꯛ ꯁꯦꯜ ꯂꯧꯗ꯭ꯔꯁꯨꯅꯦ, ꯁꯦꯜ ꯂꯧꯕ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅ ꯑꯎꯟꯄꯣꯠ ꯁꯅꯥ ꯂꯨꯄꯥ ꯌꯥꯝꯅ ꯎꯟꯕ ꯗꯥꯃꯥ ꯑꯃ ꯍꯦꯜꯂꯤꯅ. ꯑꯗꯨꯕꯨꯗꯤ ꯏꯃꯥ, ꯂꯨꯏꯗꯥꯡꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯃ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕ ꯉꯝꯕ ꯀꯅꯥꯕꯨ ꯂꯩꯗꯣꯏꯅꯣ? ꯆꯨꯝꯃꯤ. ꯑꯗꯣ ꯅꯪꯒꯤ ꯅꯨꯄꯥꯒꯤ ꯍꯧꯅꯕꯤ ꯃꯤꯃꯥꯡ ꯄꯨꯃꯥꯡ ꯈꯪꯗꯕ ꯅꯉꯣꯟꯗ ꯄꯪꯉꯥꯡꯗ ꯉꯥꯡꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯧ ꯂꯩꯔꯕꯅꯤꯅ ꯇꯧꯔꯅꯨ ꯍꯥꯏꯌꯨꯀꯣ." "ꯏꯃꯥ, ꯃꯁꯤ ꯅꯨꯄꯥꯁꯦ ꯃꯀꯣꯛ ꯆꯥꯛꯄꯅꯤ. ꯃꯤꯃꯥꯡ ꯄꯨꯃꯥꯡ ꯈꯪꯉꯣꯏꯕ. ꯅꯍꯥꯟꯁꯨ ꯃꯈꯥ ꯊꯪꯕꯒꯤ ꯃꯧ ꯑꯅꯧꯕꯤꯁꯤ ꯂꯥꯛꯏ. ꯑꯗꯨꯗ ꯃꯥꯅ ꯍꯥꯏ ꯑꯩꯁꯤꯕꯨ ꯍꯤꯡꯁꯇꯥꯕꯤ ꯃꯥꯜꯂꯤ. ꯅꯣꯛꯄꯗ ꯆꯤꯝꯕꯥꯜꯗ ꯇꯩꯕ ꯑꯉꯥꯡꯕꯁꯦ ꯅꯔꯨꯝꯗ ꯄꯛꯍꯧꯋꯦꯅꯤ." "ꯏꯃꯥ, ꯑꯩꯕꯨ ꯈꯌꯥꯠ ꯁꯥꯡꯕ꯭ꯔꯕ? ꯌꯥ ꯈꯔ ꯇꯣꯡꯖꯕꯒꯤ ꯋꯥꯅꯤ. ꯈꯌꯥꯠꯇꯤ ꯀꯩꯁꯨ ꯁꯥꯡꯗꯕꯅꯤ." "ꯃꯋꯥ ꯂꯧꯔꯨꯅꯨ. ꯀꯥꯏꯗꯒꯤ ꯁꯥꯡꯗꯣꯏꯅꯣ? ꯐꯖꯈ꯭ꯔꯕ ꯏꯆꯥꯁꯦ. ꯃꯥꯅ ꯄꯥꯝꯗꯅ ꯇꯥꯟꯅꯔꯒ ꯅꯝꯗꯅ ꯂꯧꯈꯤꯕꯗꯣ." "ꯏꯃꯥ, ꯑꯗꯨꯕꯨꯗꯤ ꯃꯥꯅ ꯅꯝꯗꯅ ꯂꯧꯕ ꯅꯠꯇꯦ. ꯑꯩꯅ ꯅꯝꯗꯅ ꯃꯉꯣꯟꯗ ꯂꯩꯁꯤꯟꯕꯅꯤ." "ꯍꯥꯏ, ꯇꯨꯃꯤꯟ ꯂꯩꯌꯨꯅꯦ. ꯃꯤ ꯇꯥ ꯁꯤꯗꯤ." ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯉꯟꯕ ꯀꯅꯥꯁꯨ ꯍꯧꯒꯠꯅꯗ꯭ꯔꯤ ꯃꯇꯝꯗ ꯑꯇꯣꯝꯕꯒꯤ ꯅꯨꯄꯤ ꯊꯣꯏꯅꯨꯁꯨ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯍꯧꯒꯠꯂꯛꯄꯗ ꯃꯆꯦꯅ ꯗꯨꯛ ꯊꯥꯎꯃꯩ ꯊꯥꯟꯗꯨ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯥꯗꯤ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ꯫ ꯃꯥꯅ ꯇꯤꯉꯛ ꯃꯥꯏꯉꯛꯅꯅ ꯂꯩꯔꯤꯉꯩꯗ ꯂꯩꯃꯗꯨ ꯆꯪꯂꯛꯂꯝꯃꯤ꯫ "ꯀꯩꯅꯣ ꯏꯆꯦ, ꯑꯁꯨꯛ ꯉꯟꯅ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯕꯤꯔꯝꯃꯤꯁꯤꯕꯣ? ꯑꯩꯗꯤ ꯑꯩꯅ ꯍꯧꯒꯠꯂꯒ ꯑꯗꯨꯝ ꯊꯥꯜꯂꯁꯨ ꯌꯥꯕꯁꯤꯗ. ꯑꯁꯨꯛ ꯊꯦꯡꯂꯁꯤ ꯐꯥꯎꯕꯕꯨ ꯅꯪꯁꯨ ꯉꯥꯏꯗ ꯂꯩꯔꯝꯒꯗ꯭ꯔꯣ? ꯑꯩꯗꯤ ꯊꯕꯛ ꯇꯧꯗ ꯃꯤ ꯉꯥꯏꯕꯁꯦ ꯀꯌꯥ ꯍꯩꯅꯗꯦ. ꯍꯌꯦꯡ ꯃꯈꯩꯗꯤ ꯈꯔ ꯉꯟꯅ ꯍꯧꯒꯠꯂꯣ." "ꯍꯣꯏ ꯏꯆꯦ. ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯀꯩ ꯇꯧꯔꯧꯒꯦ? ꯏꯃꯨꯡ ꯃꯪꯒꯣꯜꯒ ꯑꯝꯇ ꯋꯥꯏ ꯁꯤꯠꯄ ꯇꯩꯕ ꯇꯧꯗ꯭ꯔꯤꯕꯅꯤ. ꯑꯗꯨ ꯈꯔ ꯇꯧ." "ꯏꯆꯦ, ꯋꯥꯏꯔꯝ ꯇꯥꯁꯤꯟꯗꯅ ꯂꯥꯏꯗꯨꯛ ꯍꯥꯟꯅ ꯊꯥꯅꯕ꯭ꯔꯥ ꯍꯥꯏꯁꯦ?" "ꯑꯁ, ꯑꯗꯨ ꯑꯗꯥ ꯍꯪꯅ ꯂꯩꯔꯅꯨ. ꯅꯪꯅ ꯇꯧꯒꯗꯕ ꯇꯧ." "ꯀꯣꯛ ꯀꯔꯤꯅꯣ ꯈꯪꯗꯦ, ꯌꯥꯍꯧꯅ ꯃꯔꯣꯜ ꯑꯃ ꯊꯦꯡꯉꯤꯕ. ꯑꯩꯈꯣꯏꯗꯤ ꯁꯨꯃꯥꯏꯅ ꯑꯝꯇ ꯇꯧꯖꯔꯛꯇꯦ." "ꯃꯁꯤ ꯅꯨꯄꯤꯁꯦ ꯅꯧꯔꯤꯉꯩꯗ ꯑꯍꯤꯡꯒ ꯑꯝꯇ ꯇꯨꯝꯃꯛꯇꯕ ꯖꯥꯠꯅꯣ? ꯃꯥꯒꯤꯁꯦ ꯑꯩꯉꯣꯟꯗ ꯇꯧꯒꯦꯅ ꯇꯧꯔꯤꯅꯦꯕ. ꯏꯁ, ꯈꯪꯅꯤꯗꯅ ꯊꯣꯏꯅꯨ ꯑꯩꯉꯣꯟꯗꯒ ꯁꯤꯡꯅꯕ ꯁꯥꯔꯗꯅ." ꯊꯣꯏꯅꯨꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯂꯛꯂꯝꯃꯤ꯫ "ꯅꯨꯄꯥ, ꯇꯥꯕ꯭ꯔꯣ? ꯑꯝꯇ ꯍꯧꯒꯠꯂꯨꯁꯦ." "ꯇꯥꯕ꯭ꯔꯥꯒ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯤ."
ꯑꯩꯅ ꯅꯨꯄꯤ ꯑꯁꯨꯛ ꯉꯟꯅ ꯍꯧꯗꯣꯔꯛꯏꯁꯤꯅ ꯀꯩꯗꯧꯔꯒꯦꯕ? ꯑꯩꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯅꯈꯣꯏꯅ ꯇꯩꯃꯁꯤꯅ ꯂꯥꯏꯗꯨꯒ ꯊꯥꯗꯨꯅ ꯂꯣꯏꯔꯒ ꯂꯩꯔꯝꯃꯤꯅꯤ꯫ ꯑꯗꯨꯒ ꯑꯩꯕꯨꯅ ꯌꯥꯍꯧ ꯊꯦꯡꯉꯤ ꯀꯥꯏꯅ ꯅꯠꯇꯦ ꯑꯩꯕꯨ ꯃꯧ ꯑꯣꯏꯔꯦꯅ ꯑꯍꯤꯡ ꯇꯨꯝꯃꯅꯨ ꯍꯥꯏꯔꯕ? ꯁꯤꯗꯒꯤ ꯀꯌꯥꯝ ꯉꯟꯅ ꯍꯧꯒꯠꯂꯣ ꯍꯥꯏꯕ? ꯑꯩꯈꯣꯏ ꯇꯩꯃꯕꯨ ꯇꯨꯝ ꯍꯧꯒꯠꯂꯒ ꯗꯨꯛ ꯊꯥꯔꯝꯃꯦꯕ꯫ ꯀꯩꯅꯣꯅꯦ ꯑꯩꯁꯤꯕꯣ? ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯍꯧ ꯊꯦꯡꯒꯨꯝ ꯇꯧꯅꯤꯗ꯫ ꯃꯥꯒꯤꯗꯣ ꯑꯩꯕꯨ ꯏꯀꯥꯏꯅꯕ ꯍꯥꯏꯗꯅ ꯊꯑꯣꯏꯀꯤ ꯇꯧꯒꯦ ꯇꯧꯔꯤꯕꯅꯤ꯫ ꯈꯪꯏꯗꯅ ꯃꯥꯁꯨ ꯈꯔ ꯂꯩꯈꯤꯁꯅꯣꯕ ꯊꯣꯏꯅ ꯏꯇꯤꯛ ꯈꯪꯍꯟꯒꯦ꯫ ꯀꯤꯔꯤꯗ ꯏꯕꯦꯝꯃ꯫ ꯀꯩ ꯀꯤꯔꯤꯅꯣ? ꯀꯩꯅꯣꯕ ꯀꯤꯕꯕꯣ? ꯑꯩꯅ ꯍꯥꯟꯅ ꯑꯗꯨꯝ ꯍꯥꯏꯗ꯭ꯔꯣ ꯅꯈꯣꯏꯅ ꯇꯩꯃꯁꯦ ꯍꯌꯦꯡ ꯑꯩꯒ ꯂꯩꯃꯤꯟꯅꯕꯗ ꯃꯥꯏ ꯀꯌꯥ ꯆꯥꯟꯅꯔꯣꯏ ꯍꯥꯏꯗꯅ꯫ ꯅꯪꯅ ꯃꯥꯏ ꯆꯥꯟꯅꯔꯣꯏ ꯍꯥꯏꯔꯒ ꯑꯩꯅ ꯀꯩꯗꯧ ꯍꯥꯏꯅꯣ? ꯏꯌꯥꯝꯕꯅ ꯄꯨꯁꯤꯜꯂꯛꯄ ꯅꯨꯄꯤꯁꯤꯗ ꯑꯩ ꯀꯩ ꯍꯥꯏꯌꯨ ꯍꯥꯏꯅꯣꯕ? ꯈꯪꯗꯦ ꯍꯧꯖꯤꯛꯇꯤꯅꯦ ꯑꯩ ꯂꯩꯔꯕꯅꯤꯅ ꯑꯩꯒꯤ ꯃꯤꯆꯪꯗ ꯅꯪ ꯋꯥ ꯉꯥꯡꯗꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯍꯣꯏ ꯅꯪꯅ ꯍꯥꯏꯕ ꯃꯈꯩ ꯂꯣꯏꯅ ꯍꯦꯛ ꯌꯥꯔꯗꯧꯅꯤ ꯀꯩꯅꯣ꯫ ꯑꯗꯨꯕꯨ ꯅꯪ ꯑꯇꯩ ꯅꯇꯩ ꯑꯣꯏꯔꯕꯁꯨ ꯏꯃꯥꯒꯤ ꯊꯃꯣꯏ ꯁꯣꯛꯀꯗꯕ ꯏꯃꯥ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥꯗꯤ ꯍꯥꯏꯕ ꯌꯥꯗꯦꯀꯣ꯫ ꯍꯣꯏꯕ ꯑꯩꯁꯨ ꯈꯪꯉꯤ ꯅꯪꯅ ꯀꯩꯅꯣ ꯍꯦꯛ ꯇꯧꯕꯒ ꯏꯃꯥ ꯇꯧꯕꯗꯣ ꯍꯦꯛ ꯇꯧꯔꯛꯀꯅꯤꯕ꯫ ꯇꯧꯗꯕ ꯌꯥꯔꯤꯕ꯭ꯔꯣ? ꯏꯃꯥꯅ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯤꯁꯦ ꯋꯥꯅ ꯌꯣꯛꯂꯛꯈ꯭ꯔ ꯄꯣꯠꯅꯤ꯫ ꯑꯗꯨꯅꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯧ ꯑꯅꯤꯗꯨ ꯀꯔꯤꯝꯇ ꯍꯦꯟꯖꯤꯟꯅꯕ ꯌꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯊꯣꯏꯅꯨ ꯆꯥꯛ ꯊꯣꯡꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯩꯃꯁꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯀꯩꯅꯣꯅꯦ ꯌꯥꯍꯧꯕꯒ ꯏꯃꯨꯡꯒꯤ ꯇꯧꯒꯗꯕ ꯂꯩꯔꯕ ꯊꯕꯛꯁꯤꯡꯁꯦ ꯇꯧꯒꯤꯗꯤ ꯅꯤꯡꯗ꯭ꯔꯗꯅ ꯆꯥꯛꯈꯨꯝꯗ ꯍꯥꯟꯅ ꯆꯣꯡꯁꯤꯜꯂꯒ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨꯕꯣ ꯍꯥ? ꯍꯩꯃ ꯏꯆꯦ, ꯑꯩꯗꯤ ꯏꯆꯦꯅ ꯂꯥꯏꯗꯨꯒ ꯉꯟꯇꯥ ꯊꯥꯗꯣꯛꯂꯒ ꯂꯩꯔꯝꯕꯗꯨꯗ ꯊꯕꯛꯈꯩ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯝꯃꯗꯧꯕꯩ ꯅꯤꯡꯗꯅ ꯆꯥꯛꯁꯦ ꯊꯣꯡꯂꯤꯕꯅꯦ꯫ ꯂꯣꯏꯁꯤꯟꯗꯦ ꯂꯥꯏꯗꯨꯕꯨ ꯊꯥꯟꯒꯗ꯭ꯔꯥ? ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤꯕꯨ ꯂꯣꯏꯁꯤꯟꯒꯗ꯭ꯔꯥ? ꯀꯅꯥꯅ ꯂꯣꯏꯅ ꯇꯧꯕ ꯉꯝꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯅꯪꯁꯨ ꯈꯔ ꯇꯧ꯫ ꯍꯣꯏ ꯏꯆꯦ, ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯏꯆꯦꯅ ꯈꯔ ꯇꯧꯕꯤꯔꯣ꯫ ꯑꯩꯗꯤ ꯆꯥꯛꯈꯨꯝ ꯆꯪꯕ ꯍꯧꯔꯕꯅꯤꯅ ꯑꯃꯨꯛ ꯊꯣꯛꯄꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ꯫ ꯑꯗꯨꯒ ꯃꯈꯣꯏ ꯇꯥꯇꯣꯟꯁꯨ ꯑꯩꯅ ꯎꯇꯤ ꯑꯁꯪꯕ ꯊꯣꯡꯕꯗꯣ ꯆꯥꯅꯤꯡꯉꯦꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩꯔꯕ꯫ ꯑꯩꯈꯣꯏ ꯑꯇꯣꯝꯕꯅ ꯎꯇꯤ ꯑꯁꯪꯕ ꯆꯥꯅꯤꯡꯉꯦ ꯀꯥꯏꯅ ꯍꯥꯏꯔꯤꯕ? ꯍꯣ ꯎꯇꯤꯗꯣ ꯊꯣꯡꯉꯁꯨꯅꯦ ꯊꯕꯛꯁꯤꯡꯁꯦ ꯂꯣꯏꯁꯤꯜꯂꯝꯂꯒ ꯊꯣꯡꯂꯗꯤ ꯐꯒꯗꯕ꯫ ꯏꯆꯦ, ꯍꯌꯦꯡꯗꯒꯤꯗꯤ ꯑꯩ ꯂꯣꯏ ꯇꯧꯔꯒꯦ꯫ ꯊꯕꯛ ꯇꯧꯕꯗ ꯂꯧꯇꯥꯟꯅꯕꯒ ꯍꯩꯅꯕ ꯅꯨꯄꯤ ꯅꯠꯇꯦꯗ ꯑꯩꯈꯣꯏꯗꯤ꯫ ꯏꯆꯦꯅ ꯇꯧꯔꯝꯃꯅꯤ ꯑꯁꯨꯝ ꯈꯟꯕꯒꯤ ꯉꯁꯤꯗꯕꯨ ꯇꯧꯗꯕꯒꯤ ꯋꯥꯅꯤ꯫ ꯍꯣꯏ ꯏꯕꯦꯝꯃ, ꯁꯤꯟꯗꯗꯤ ꯅꯣꯡꯇ ꯂꯧꯇꯥꯟꯅꯗꯦ꯫ ꯊꯕꯛꯇꯗꯤ ꯂꯣꯏꯅ ꯑꯃꯨꯛꯇꯣꯏꯕ꯫ ꯑꯗꯨꯒꯅꯦ ꯏꯃꯥꯗꯤ ꯎꯇꯤ ꯆꯥꯕ ꯌꯥꯗꯕꯅꯤ꯫ ꯅꯪꯅ ꯆꯥꯛ ꯊꯣꯡꯂꯕꯅꯤꯅ ꯏꯃꯥꯒꯤ ꯏꯟꯁꯥꯡ ꯑꯃ ꯇꯣꯉꯥꯟꯅ ꯊꯣꯡꯉꯨ꯫ ꯇꯧꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯏꯃꯥꯒꯤꯕꯨ ꯇꯧꯗꯕ ꯌꯥꯏ ꯍꯥꯏꯕ꯭ꯔꯣ? ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯆꯥꯅꯤꯡꯕ ꯏꯟꯁꯥꯡ ꯑꯃ ꯑꯗꯨꯝ ꯍꯥꯡꯂꯨꯈꯤꯒꯦ꯫ ꯑꯗꯨꯒ ꯍꯥꯎꯅ ꯊꯣꯡꯗꯨꯅ ꯄꯤꯖꯊꯣꯛꯀꯦ꯫ ꯃꯤꯒꯁꯦ ꯀꯌꯥꯗꯨ ꯎꯁꯤꯠꯇꯕ ꯆꯠꯈ꯭ꯔꯤꯕꯅꯤ ꯌꯦꯡꯉꯨꯅꯤ꯫ ꯈꯪꯅꯤꯡꯗꯅ ꯇꯨꯕꯗꯤ ꯅꯪ ꯑꯩꯅ ꯑꯃꯨꯛ ꯀꯌꯥꯝ ꯂꯩꯔꯛꯀꯦ ꯌꯦꯡꯉꯣꯕ꯫ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯍꯦ ꯈꯪꯕ꯭ꯔꯥ ꯅꯪ ꯅꯌꯥꯗ ꯀꯨꯝꯃꯝꯃꯅꯤ꯫ ꯑꯩꯅ ꯍꯦꯛ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡ ꯆꯪꯁꯤꯟꯗꯅ ꯄꯥꯟꯅꯗꯅ ꯅꯪꯒꯤ ꯍꯩꯄꯥ ꯁꯥꯕꯤꯗꯣ ꯑꯩꯉꯣꯟꯗ ꯆꯟꯅꯔꯣꯏ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯗ꯭ꯔꯤ꯫ ꯅꯣꯡꯃꯁꯨ ꯂꯩꯃ ꯃꯥꯒꯤ ꯅꯨꯄꯥꯗ ꯉꯔꯪ ꯉꯪꯗꯨꯅ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃ ꯁꯥꯍꯜꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯁꯥꯔꯤꯕ ꯈꯨꯗꯣꯞꯇꯨ ꯌꯦꯡꯂꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯀꯥꯟꯅꯗꯦ, ꯑꯩꯒꯤ ꯁꯅꯥꯁꯦ ꯏꯅꯥꯎꯗ ꯅꯣꯕꯥꯞꯅꯦꯕ ꯆꯥꯁꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯎꯠꯁꯤꯜꯂꯒꯦ꯫ ꯏꯅꯥꯎ, ꯑꯣ ꯏꯅꯥꯎ, ꯇꯥꯗ꯭ꯔꯣ ꯅꯪꯕꯣ? ꯑꯃꯨꯛ ꯀꯧꯕꯗ ꯅꯣꯡꯇ ꯈꯨꯝꯃꯛꯑꯣꯏꯕ ꯃꯅꯥꯁꯤ ꯀꯟꯈ꯭ꯔꯕ꯫ ꯀꯩ ꯍꯥꯏꯒꯦ ꯏꯆꯦ? ꯇꯥꯔꯦ ꯊꯣꯛꯂꯛꯑꯣ ꯂꯥꯛꯑꯣ ꯁꯤꯗ꯫ ꯏꯃꯨꯡꯗ ꯁꯨꯝ ꯂꯩꯔꯤꯗꯨꯕꯣ ꯍꯩꯅꯕ꯭ꯔꯣ ꯇꯧꯔꯤꯗꯨꯕꯣ? ꯂꯩꯃꯤꯟꯅꯔꯤꯅꯤꯗꯨꯉꯥꯏ ꯅꯁꯛ ꯅꯁꯥꯒꯗꯣ ꯅꯣꯡꯇꯕꯨ ꯎꯖꯒꯦ ꯐꯪꯖꯗꯦꯕ꯫ ꯈꯪꯗꯦꯗ, ꯃꯄꯥꯟ ꯉꯥꯛꯇꯪ ꯊꯣꯛꯄ ꯌꯥꯗꯦ꯫ ꯅꯅꯥꯎ ꯅꯨꯄꯥꯅ ꯃꯨꯅꯤꯒ ꯊꯤꯖꯤꯟꯈꯤꯅꯤꯒ ꯑꯁꯤꯅꯕꯨ ꯑꯃꯨꯛꯇꯣꯏꯕ꯫ ꯑꯗꯨꯒꯤ ꯉꯥꯡꯅꯕꯗꯨ ꯇꯟꯗꯅ ꯊꯣꯛꯂꯛꯇ꯭ꯔꯕ꯫ ꯍꯧꯔꯥꯅꯤ ꯄꯛꯇꯕꯤꯁꯤ ꯃꯥꯒꯤ꯫ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ꯫ ꯅꯣꯕꯥꯞꯁꯦ ꯐꯖꯅ ꯃꯦꯠꯈꯥꯏꯔꯒ ꯆꯥꯁꯦꯕ꯫ ꯍꯣꯏ ꯌꯥꯏꯌꯦ ꯏꯆꯦ꯫ ꯏꯆꯦ ꯈꯣꯛꯄ ꯍꯧꯔꯣ, ꯑꯩ ꯃꯦꯜꯂꯛꯑꯒꯦ꯫ ꯃꯍꯤ ꯌꯥꯝ ꯀꯣꯝꯕ ꯃꯥꯜꯂꯦ꯫ ꯍꯥꯎꯔꯅꯤꯗ ꯑꯣꯟꯊꯣꯛꯅ꯫ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯆꯥꯅꯤꯡꯉ ꯂꯩꯔꯛꯏꯁꯦ꯫ ꯉꯁꯤꯗꯤ ꯄꯦꯟꯅ ꯑꯝꯇ ꯆꯥꯈꯤꯒꯦ꯫ ꯄꯦꯟꯅ ꯆꯥꯔꯒ ꯃꯅꯤꯡ ꯑꯃꯨꯛ ꯆꯦꯟꯒꯦ ꯍꯥꯏꯔꯣ? ꯈꯔ ꯆꯥꯔ ꯀꯣꯛꯇꯣꯛꯑꯣꯀꯣ, ꯅꯨꯃꯤꯗꯥꯡ ꯅꯪꯒꯤ ꯆꯥꯛ ꯊꯣꯡꯕꯒꯤ ꯄꯥꯂꯤ ꯇꯥꯕꯅꯤ꯫ ꯅꯥꯔꯗꯤ ꯀꯔꯤ ꯎꯄꯥꯏ ꯂꯩ? ꯄꯥꯂꯤ ꯇꯥꯔꯁꯨ ꯏꯆꯦꯅ ꯑꯗꯨꯝ ꯊꯣꯡꯕ ꯇꯥꯕꯅꯤ꯫ ꯉꯥꯏꯈꯣꯁꯦ, ꯑꯩꯅ ꯁꯤꯔꯤꯕ ꯈꯨꯗꯣꯞꯁꯦ ꯐꯖꯗ꯭ꯔꯥ? ꯉꯔꯥꯡ ꯅꯈꯣꯏꯅ ꯇꯩꯅ ꯁꯥꯕꯤꯔꯤꯅꯦꯃꯤ꯫ ꯁꯥꯔꯒ ꯄꯨꯔꯛꯏꯅꯦꯕ꯫ ꯐꯕꯨꯗꯤ ꯐꯖꯩꯌꯦ, ꯑꯗꯨꯗ ꯅꯨꯡ ꯃꯆꯨꯗꯣ ꯈꯤꯇꯪ ꯊꯤꯕꯒꯤ ꯋꯥꯅꯤ꯫ ꯑꯇꯣꯞꯄ ꯃꯆꯨ ꯑꯃ ꯑꯣꯏꯔꯝꯃꯒꯗꯤ ꯌꯥꯝ ꯐꯖꯒꯗꯕꯅꯤ꯫ ꯅꯪꯅ ꯁꯅꯥ ꯁꯤꯗꯕꯒꯤ ꯈꯪꯗꯕꯅꯤ꯫ ꯁꯤꯒꯨꯝꯕ ꯃꯆꯨꯁꯦ ꯍꯧꯖꯤꯛ ꯀꯟꯅ ꯌꯥꯝ ꯆꯠꯅꯔꯤꯕꯅꯤ ꯍꯧꯖꯤꯛꯀꯥꯟꯁꯦ꯫ ꯅꯪꯒꯤꯁꯨ ꯁꯥꯒꯗꯕ ꯂꯩꯔꯕꯗꯤ ꯁꯤꯒꯤ ꯃꯆꯨꯒꯤ ꯅꯨꯡ ꯊꯤꯟꯕ ꯑꯣꯏꯅ ꯁꯥꯍꯜꯂꯨꯀꯣ꯫ ꯄꯛꯇꯕꯅ ꯃꯥꯅ ꯁꯅꯥ ꯈꯔ ꯁꯤꯔꯤꯅ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯍꯥꯏꯔꯤꯅꯦꯕ꯫ ꯅꯨꯡꯁꯤꯗꯦ꯫ ꯀꯩꯅꯣ ꯅꯪꯅ ꯇꯨꯝꯇꯃꯨꯛ ꯉꯥꯡꯉꯤꯗꯨꯅ? ꯏꯆꯦ, ꯑꯩꯒꯤꯁꯨ ꯅꯍꯥꯟ ꯅꯈꯣꯏ ꯅꯅꯥꯎ ꯅꯨꯄꯥꯅ ꯔꯥꯅꯤ ꯐꯤ ꯐꯖꯈ꯭ꯔꯕ ꯑꯃ ꯂꯩꯔꯛꯑꯦ꯫ ꯑꯗꯨꯗ ꯑꯩꯅ ꯐꯅꯦꯛꯇꯤ ꯂꯩꯇꯦ ꯍꯥꯏꯕ꯫ ꯃꯥꯅ ꯅꯣꯡ ꯅꯤനി ꯂꯩꯔꯒ ꯑꯃꯨꯛ ꯂꯩꯕꯤꯔꯒꯦ꯫ ꯏꯆꯦ ꯌꯦꯡꯒꯦꯔꯥ? ꯌꯥꯔꯦ ꯌꯦꯡꯉꯔꯣꯏ꯫ ꯍꯩ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯆꯨꯔꯗꯤ ꯅꯪ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯑꯗꯨꯅꯅꯦ ꯀꯣꯟꯅ ꯑꯣꯏꯅ ꯌꯦꯡꯉꯒꯦ꯫ ꯑꯗꯨꯝ ꯌꯦꯡꯉꯁꯨ ꯌꯥꯕꯗꯨꯕꯨ꯫ ꯑꯗꯣ ꯏꯆꯦ, ꯅꯈꯣꯏ ꯅꯅꯥꯎ ꯅꯨꯄꯥꯁꯦ ꯐꯈ꯭ꯔꯖꯥꯠꯅꯤ꯫ ꯑꯩꯅ ꯍꯦꯛ ꯍꯥꯏꯔꯤ ꯃꯈꯩ
ꯂꯩꯌꯦꯕ ꯑꯗꯨꯝ ꯂꯩꯕꯤꯗꯣꯏꯅꯤ ꯑꯗꯨꯗꯤ ꯅꯪꯒꯤꯁꯨ ꯁꯅꯥ ꯈꯔ ꯁꯥꯍꯜꯂꯣꯗꯅ ꯃꯥꯅ ꯁꯥꯕꯤꯒꯦ ꯍꯥꯏꯗ ꯑꯗꯨꯗ ꯑꯩꯅ ꯄꯥꯝꯗꯦ ꯀꯩꯗꯧꯅꯗꯣꯏꯅꯣꯅ ꯁꯥꯍꯟꯗꯕꯅꯤ ꯏꯆꯦ ꯑꯩꯗꯤ ꯁꯅꯥ ꯂꯨꯄꯥꯁꯦ ꯀꯌꯥ ꯀꯩꯗꯧꯗꯦꯗ ꯏꯁ ꯂꯩꯇ꯭ꯔꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯅꯕꯅꯤ ꯑꯩꯗꯤ ꯂꯩꯇꯕꯒꯤ ꯍꯥꯏꯕ ꯅꯠꯇꯦꯗ ꯄꯥꯝꯖꯗꯕꯒꯤ ꯍꯥꯏꯖꯕꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯩ ꯃꯗꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯅꯨꯄꯥ ꯑꯩꯈꯣꯏꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯃꯈꯣꯏꯒ ꯄꯨꯜꯂꯒ ꯂꯩꯈꯤꯗꯣꯏꯅꯣ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯑꯩꯁꯤꯅꯤꯀꯣ ꯃꯧꯅꯤꯅ ꯇꯧꯔꯤꯁꯤꯅ ꯊꯕꯛꯅ ꯃꯔꯣꯜ ꯑꯃ ꯇꯧꯅꯤꯡꯗ꯭ꯔꯤꯕ ꯉꯥꯡꯕ ꯁꯛꯄꯅ ꯃꯔꯣꯜ ꯑꯃ ꯅꯨꯡꯁꯤꯗ꯭ꯔꯤꯕ ꯏꯃꯥ ꯂꯩꯔꯤ ꯃꯈꯩꯗꯤ ꯄꯨꯟꯅ ꯑꯗꯨꯃꯛ ꯆꯥꯕ ꯇꯥꯕ ꯀꯣ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯅꯣꯏꯅ ꯁꯤꯗꯩꯁꯤꯗ ꯃꯔꯣꯜ ꯑꯃ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯍꯦꯛ ꯇꯧꯔꯗꯅ ꯀꯔꯤꯒꯤ ꯑꯉꯥꯡ ꯃꯆꯥꯅꯣ ꯊꯕꯛꯃꯛꯇ ꯇꯧꯔꯦ ꯃꯥꯅ ꯋꯥꯏ ꯁꯤꯠꯆꯤꯅꯤ ꯑꯩꯅ ꯋꯥꯏ ꯇꯩꯕ ꯍꯦꯛ ꯑꯋꯥꯕ ꯃꯈꯩꯅ ꯑꯩꯅ ꯂꯣꯏ ꯇꯧꯕ ꯅꯨꯡꯉꯥꯏꯕꯅ ꯃꯥ ꯂꯣꯏ ꯇꯧꯕ ꯁꯤꯗꯕꯨ ꯀꯅꯥꯅ ꯁꯥꯎꯅꯤꯡꯉꯣꯏꯗꯣꯏꯅꯣꯕ ꯍꯥꯟꯅꯗꯤ ꯅꯪꯅ ꯑꯗꯨꯝ ꯇꯧꯔꯝꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯔ ꯇꯧꯃꯤꯟꯅꯔꯤꯕꯗꯣ ꯐꯔꯦꯅ ꯈꯟꯗꯣꯛ ꯀꯩꯗꯧꯔꯒꯦ ꯀꯃꯥꯏꯅ ꯈꯟꯗꯣꯏꯅꯣ ꯊꯕꯛ ꯇꯧꯕꯕꯨ ꯀꯩꯗ ꯅꯨꯡꯉꯥꯏꯒꯦ ꯑꯩꯉꯣꯟꯗ ꯊꯕꯛ ꯃꯌꯥꯝ ꯁꯨꯍꯟꯅꯤꯡꯉꯒꯅ ꯅꯪ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯨꯗꯅ ꯌꯥꯔꯗꯤ ꯅꯨꯄꯤ ꯇꯥꯅꯤꯡꯗ꯭ꯔꯦꯀꯣ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯅꯨꯄꯥ ꯅꯪꯕꯨ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯆꯥꯔꯁꯤꯗ ꯑꯩ ꯌꯥꯝ ꯋꯥꯔꯦꯕ ꯌꯥꯝ ꯋꯥꯔꯒꯅ ꯅꯄꯥꯝꯗ ꯆꯍꯤ ꯈꯔ ꯄꯣꯊꯥꯒꯦꯁꯨ ꯄꯣꯊꯥꯔꯨ ꯀꯩ ꯅꯨꯄꯥꯅꯣꯕ ꯁꯤꯕꯣ ꯃꯤꯒꯤ ꯅꯨꯄꯥꯒ ꯑꯝꯇ ꯃꯥꯟꯅꯗꯕꯁꯤꯕꯣ ꯃꯤꯒꯤ ꯅꯨꯄꯥꯁꯤꯡꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅ ꯑꯩꯅ ꯋꯥ ꯍꯦꯛ ꯍꯥꯏꯔꯨꯕꯒ ꯅꯄꯥꯝ ꯆꯠꯂꯣꯒ ꯐꯨꯒꯦꯒ ꯀꯥꯎꯒꯦꯒ ꯅꯪꯁꯨꯅꯤ ꯃꯤꯒꯤ ꯅꯨꯄꯤꯁꯤꯡꯒ ꯃꯥꯟꯅꯗꯕ ꯈꯪꯂꯕ꯭ꯔꯥ ꯅꯪꯅ ꯍꯥꯏꯔꯛꯂꯤꯕ ꯉꯥꯡꯂꯛꯂꯤꯕ ꯋꯥꯁꯤꯡꯗꯣ ꯐꯨꯅꯤꯡꯕ ꯆꯩꯅꯤꯡꯕ ꯉꯥꯛꯇꯅꯤ ꯀꯩꯒꯤ ꯐꯨꯅꯤꯡꯗꯣꯏꯅꯣ ꯃꯤꯒꯤ ꯆꯠꯅꯕ ꯂꯤꯆꯠꯇꯨꯅꯤ ꯑꯩꯅ ꯆꯠꯁꯦꯅ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤꯒꯤ ꯃꯤꯅ ꯆꯠꯅꯕ ꯂꯤꯆꯠ ꯊꯕꯛ ꯁꯨꯅꯤꯡꯗꯗꯅ ꯃꯔꯩ ꯃꯔꯥ ꯇꯧꯕꯗꯨꯅ ꯃꯤꯅ ꯆꯠꯅꯕꯤ ꯍꯩꯁꯦ ꯅꯪꯒꯤ ꯆꯠꯅꯕꯤꯔꯕꯗꯣ ꯌꯥꯔꯦ ꯅꯨꯄꯥ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯩꯗꯅꯦ ꯏꯄꯥꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯧꯔꯒꯦ ꯂꯩꯖꯧꯔꯣ ꯅꯈꯣꯏ ꯅꯕꯨꯡꯒꯤ ꯅꯨꯄꯤꯗꯨꯅ ꯉꯥ ꯊꯣꯡꯂꯝꯕꯗꯣ ꯅꯪ ꯂꯥꯛꯄ ꯎꯕꯗ ꯂꯣꯠꯁꯤꯜꯂꯒ ꯁꯧꯒ꯭ꯔꯤ ꯄꯤꯖꯔꯦꯗꯥꯏꯅꯦ ꯑꯗꯨꯗ ꯆꯠꯂꯒ ꯂꯩꯔꯣ ꯅꯪ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩꯅꯤꯅ ꯅꯨꯡꯉꯥꯏꯔꯅꯤ ꯅꯪꯅꯅꯦ ꯑꯗꯨꯗ ꯑꯗꯨꯝ ꯍꯥꯏꯖꯔꯒ ꯂꯩꯔꯣ ꯃꯤꯒꯤ ꯑꯁꯣꯏꯕ ꯑꯝꯇ ꯇꯥꯕ ꯎꯕ ꯌꯥꯗꯕꯗꯣ ꯅꯅꯥꯎ ꯅꯨꯄꯤꯁꯤꯒ ꯆꯥꯛ ꯃꯥꯟꯅꯩ ꯊꯣꯏꯅꯨꯗꯣ ꯉꯁꯤꯗꯤ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯐꯝꯂꯤ ꯃꯅꯦꯝ ꯌꯦꯡꯈꯣꯜ ꯑꯗꯨꯗ ꯃꯅꯥ ꯃꯁꯤꯡ ꯊꯥꯔꯤꯕꯗꯨ ꯅꯥꯄꯤ ꯐꯣꯏꯔꯤ ꯏꯃꯥ ꯉꯁꯤꯗꯤ ꯀꯩꯊꯦꯜ ꯊꯣꯛꯑꯣꯏꯗ꯭ꯔꯣ ꯊꯣꯛꯀꯅꯤꯅꯦ ꯀꯩꯗꯧꯔꯒꯦ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯅꯪꯕꯣ ꯏꯃꯥ ꯑꯩꯗꯤ ꯏꯆꯦꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯀꯩꯅꯣ ꯈꯪꯗꯦ ꯀꯩ ꯍꯥꯏꯅꯤꯡꯉꯤꯅꯣ ꯈꯪꯗꯦꯕ ꯍꯥꯏꯅꯤꯡꯕ ꯋꯥꯗꯨꯁꯨ ꯗꯣꯡ ꯍꯥꯏꯔꯣꯏ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯀꯨꯁꯤ ꯀꯣꯠꯇꯅ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯧꯔꯤꯕꯅꯣ ꯅꯆꯤꯟ ꯅꯅꯥꯎꯅꯤꯅꯦ ꯁꯥꯒꯩ ꯑꯃꯃꯝꯗꯒꯤ ꯂꯥꯛꯂꯕꯁꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯒꯗꯧꯔꯤꯕ ꯑꯗꯨꯅꯅꯦ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯧꯅꯦ ꯏꯃꯥ ꯑꯩꯅ ꯍꯦꯟꯅ ꯅꯨꯡꯁꯤꯅꯅꯤꯡꯉꯤ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯏꯃꯥꯅꯗꯤ ꯈꯪꯗꯕ ꯑꯁ ꯃꯆꯤꯟꯗꯗꯤ ꯏꯅꯥꯎ ꯍꯥꯏꯅꯤ ꯃꯤꯉꯣꯟda ꯊꯤꯅ ꯉꯥꯡꯂꯤ ꯋꯥꯉꯥꯡꯁꯤꯗꯤ ꯂꯣꯏꯔꯦ ꯅꯆꯦꯅ ꯉꯥꯡꯕꯅꯤ ꯐꯍꯟꯅꯤꯡꯕꯒꯤ ꯉꯥꯡꯂꯤꯕ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯣꯛꯂꯣ ꯅꯊꯛꯀꯤ ꯑꯍꯜꯅ ꯉꯥꯡꯕꯗꯅꯦ ꯈꯠꯅꯕ ꯐꯠꯇꯦ ꯅꯪꯗꯅꯤ ꯃꯤꯌꯥꯝꯅ ꯎꯕꯗ ꯑꯔꯥꯟꯕ ꯇꯥꯒꯗꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯤ ꯀꯅꯥꯅꯕꯨ ꯁꯥꯎꯅꯤꯡꯉꯣꯏꯗꯣꯏꯅꯣ ꯃꯥꯒꯤ ꯃꯑꯣꯡꯁꯤꯕꯣ ꯇꯟꯅ ꯃꯔꯣꯜ ꯑꯃ ꯇꯜꯂꯤꯕ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯍꯦ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤ ꯃꯌꯥꯝꯗꯣ ꯀꯅꯥꯗꯅꯣ 이스 이마기 문학도 ꯆꯪꯂꯒ ꯄꯥꯎꯒꯁꯦ ꯁꯤꯔꯥꯟ ꯇꯨꯔꯥꯟ ꯃꯌꯥꯝ ꯑꯃ ꯇꯝꯂꯤꯕꯅꯤꯅꯦ ꯏꯆꯦꯗꯤ ꯏꯃꯥ ꯈꯣꯏꯅ ꯋꯥꯔꯤ ꯁꯥꯕꯒꯁꯦ ꯂꯨꯝꯃꯒ ꯇꯥꯔꯝꯃꯤꯕ ꯑꯣꯏꯔꯦ ꯌꯥꯝ ꯇꯥꯅꯤꯡꯂꯒꯅ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯊꯣꯛꯂꯒ ꯇꯥꯕ ꯌꯥꯗ꯭ꯔꯣ ꯍꯦ ꯅꯈꯣꯏꯒꯤ ꯋꯥꯔꯤꯗꯣ ꯑꯩꯅ ꯂꯨꯝꯗꯨꯅ ꯇꯥꯕ ꯅꯠꯇꯦꯅꯦ ꯅꯈꯣꯟꯗꯣ ꯍꯪꯉꯣꯏꯗꯧꯅ ꯒꯣꯔꯣ ꯂꯥꯎꯔꯒ ꯆꯥꯎꯔꯕꯅꯤꯅ ꯇꯥꯕ ꯐꯖꯔꯦꯍꯦ ꯏꯆꯦꯒꯤ ꯈꯣꯟꯖꯦꯜꯗꯨꯗꯤ ꯑꯍꯤꯡꯗ ꯀ꯭ꯋꯥꯛꯅ ꯈꯣꯡꯕ ꯍꯦꯛ ꯃꯥꯜꯂꯗꯅ ꯏꯁ ꯃꯤꯒꯁꯨ ꯅꯣꯛꯅꯗꯅ ꯇꯧꯔꯤꯅꯦ ꯍꯦ ꯉꯥꯡ ꯅꯪ ꯅꯩꯕꯨ ꯑꯍꯤꯡꯗ ꯈꯣꯡꯕ ꯀ꯭ꯋꯥꯛ ꯃꯥꯜꯂꯤ ꯀꯥꯏꯅꯒ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯃꯤ ꯋꯥ ꯉꯥꯡꯕꯤ ꯁꯨꯅꯤꯡꯗꯕꯤ ꯁꯨꯅꯤꯡꯗ꯭ꯔꯤꯁꯤꯕꯨ ꯑꯩꯔꯣ ꯏꯆꯦꯔꯣ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯃꯁꯤꯗꯩꯁꯤꯗ ꯏꯆꯦꯕꯨ ꯀꯩ ꯊꯕꯛ ꯇꯧꯈ꯭ꯔꯒꯦ ꯂꯥꯏꯗꯨꯛ ꯊꯥꯕꯁꯤꯅ ꯂꯣꯏꯔꯦ ꯑꯍꯤꯡ ꯍꯧꯒꯠꯂꯒ ꯂꯥꯏꯗꯨꯛ ꯊꯥꯕꯁꯤꯗꯤ ꯇꯣꯏꯔꯦ ꯃꯁꯤꯃꯗꯤ ꯍꯥꯏ ꯀꯔꯤꯅꯣꯅꯦ ꯅꯈꯣꯏꯅꯦ ꯇꯧꯔꯤꯁꯤꯕꯣ ꯑꯍꯜ ꯑꯩ ꯑꯃ ꯂꯩ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯏꯀꯥꯏꯕꯁꯨ ꯃꯆꯦꯠ ꯑꯝꯇ ꯈꯪꯗ꯭ꯔꯕꯔꯣ ꯏꯃꯥꯁꯨꯅꯤ ꯑꯉꯥꯡꯁꯤꯅ ꯑꯩꯒꯤ ꯐꯠꯇ ꯋꯥ ꯍꯥꯏꯔꯒ ꯇꯥꯗꯨꯅ ꯂꯩꯅꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯈꯣꯠꯅꯨ ꯅꯝꯇ ꯍꯥꯏꯗꯕ꯭ꯔꯕ ꯑꯁꯨꯝꯕ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯏꯃꯥꯅ ꯑꯣꯟꯈꯠꯇꯨꯅ ꯀꯔꯤꯃꯨꯛ ꯍꯥꯏꯗꯧꯔꯤꯒꯦ ꯊꯣꯏꯅꯣ ꯅꯪꯁꯨ ꯌꯥꯏ ꯂꯩꯃ ꯅꯪꯁꯨ ꯆꯪꯉꯨ ꯏꯃꯥ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯀꯣ 이마 나망시다 앙앙아카시나 낭라가 까입다 하이지부 나트로 이마수 아이나 로이나 캉라바니 마땀 뿜바다 모토미기 미상나 쌍도 레이리바도 레이마 아이기 팜다디 나코이 아니막 짭만 고 아두고 모와도 낭라간 나나우 누비시나 하이락리 와두다 아이나 쿰바 낭다나 낭나 쿰크라바 나트로 이마나 쿰라카다부 와도 따밍드라바 아두기니 아이나 쿰마이도 강니다나 시다기디 아이수 도우바따 땅닝부 땅 달카 따데 Hey, nang sisangudi kok sangu yare. Makata ga leiranu. Nungairoi-dorida aigi mawani siya. Kamay tawniya. Nung masumawani do makoy kulda, luhongba may yaurunaba haidana thoraklami.
Masum ta makhayna kiribadusuk amana henkini. Mana hendaba yadi matagum layma thuklaktuna manem hanglaklammi. Ima, aisi fazaraba yengonemta. Sanalika se aingona sibase pakpraba. Fazare. Ningthina sanu. Horen po yeng pibadanya imadi masanga maudi haiduna kharatam lamuko. Hoima. Thoinuna. Ima, aisi yarabri yengo. Pisi fazabraba. Ngarang tatuna ay masilong wasani haibaduda siena laybiruini. Thoinuna dumna hanglibudu tabada layma masin paithoktu soni. Is sakta hasiga ngamjari siga tabana. Ay nahangi kay nahanglibani niya. Fazay. Imawani na ihele fazaba. Hayma kayno isya nanggili kupak tu dia. As lik apak pasya husikandi yam satnadrabani. Piktang noy na satnarabani. Laysaba mina apak pasiba. Laysadaba mina apik pasiba haibasya haunasani. Adoy na nangi pima paldu di nupan laybagira kayno. As utok na sutikre. Adubu pini na chahisu pasita duna namsilaga tamduba mayaleba. Isa heksardan. Iseni iliba piduna kayam fazaraba. Mapani kayna maksangik ngangadana. Utinde ithokpu malinya. Kusi sirini kayna toyduna kuning yaure chatnabi su khangdi. Hey, haurabra nakoyni gi haunabisya. Salo yare. Taningre ay. Salo ko. Karino khangdi. Unaba sugya yadaba sibu. Nakoyni bu karmayna punsi suba layminagadawrige ha. Laymana. Layzada mina kit mahele chatnabi khangba. Mina sibu uraga sidi sining laydi layzada. Haiba sunghamda. Aduma satnadi ko haijinba. Sidagi hena waisangba laytre. Kayno isya matam khudingmakta isina yam layraga aina layzadaba dawna hek ngangibuduba. Isina ngondagi kay heladana. Layte haibani sauningbra kayno. Henbagi wadi khudingmakta helina. Sak fazaba haira heli. Isa nanbasu helido. Sanalupa piro laybasu helido. Khangdro nang. Sak fazaba heli kayso haijariye. Yam fazare. Yong laba hek maladana. Nasa nanbagiro. Laybagtagi talakpa aludubu samdana irumbada hapsilamido. Fazareda nangdi aibudi yung laba mali kayna gasu haijariye. Nasammakna kabukang marahi maladana. Hibamduga summa sima mali. Nakoyani sibu karino niya. Hui gaudonga simangay amok toyba. Migi mamangda ikaiba na. Thoinuna. Yari ima, nasaydi ngangliba sidi kaimta haidi. Aida ngang oirabadi lurani niya. Ngangbase kanana hoge ha kanana hoge ba. Ibema nabuk na maro ng patriba. Miti na ba sukya yaro nangama. Chanadi sanadi haibani. Aduda isirado yam sarib duwi ikaidro. Mina sanadi haibadi chanaba masigi de haidana. Nang supido tibuti haibani. Maduda kay sauninga lege. Fazaba makoksilaga loy. Aduga niya kunung subi imungdagi thongga landabi mirak tindabi nangna chanadi haraga ayni singdaba nati. Adudi fazaba khangdabi chanabi khangdabi nangna haraga ayni ekta lawgadaba nati. As tuhu baga saloy de mangol goy ito mande. Satraga tu kayno ito taki tharaga dum saluge. Aduga haradi ay sati kay doktor sarunige. Asyam hazana kira sidaba. Karam thok toriba ay maw ani siba. Akoy khanbada ay di wa dawida. Memsa masanupa ani bu kausinduna phaminari. Memsa masanupa ani do onsinduna haireklami. Nakoy ani na thabak satlibani aidana adum satan lay. Mawani sin tawriba sidi karimta khangdre. Asawbana ma kaidawri hayno. Numit kudingi khatnabaga sainabaga amuk toiba. Ima ko kasi ngarobazani. Nakoy ni na makoy ni ba amuk ta wakal tanaba khara hayuni. Atombana ima hari nakalamda taraga nakalamda phawdoki badungna adum tawra leram hari gang singsa suklongdi lawdaba. Makoy ni gi tinaba naknaba yada mawong-sida imadi mi paire. Nasinaw tongan tanakhidraidana. Asawbana ima makoy na wakal tadraga pekoy sinaw ta kay na bayaba natida. Makoy bo wakal tanaba tapna wari saraga loy. Atombana ima ay di fasana putharasira na kalamnida. Hey aduni hena mina khanglaga nokna kinabani. Hawsik phusay dun warakpagi matam sunate. Aduna ningthina wari sagadabani. Asawbana ima maulay minabukundi maksibo sumailoy tong nabza. Matang ni satnabira khangdreda. Thainay khoyna maw oirakpadi iku inim onthokna suki na satkre. Wa amata su hangkana khumba ngamjarakte. Aduba hawsikti luoyre amuk toiba. Asawbana adu imabu nahandai kaithil thoktraido kaidorage. Haksang ngamdabaga yaubibro. Nate daibungo imase nakhoyni gi nupi se hundok amtuna thokpa ngamdrene kaidoramgadagi hek khanbada. Adobana ma kaisu khalun.
ꯃꯈꯣꯏꯅꯤ ꯍꯥꯠꯇꯤ ꯍꯥꯠꯇꯣꯛꯅꯔꯣꯏꯗꯅ ꯑꯩꯈꯣꯏ ꯇꯧꯒꯦ ꯂꯝ ꯌꯥꯝ ꯍꯦꯜꯂꯕꯗꯤ ꯑꯗꯨꯒꯅꯦ ꯏꯃꯥꯁꯦ ꯅꯣꯡ ꯅꯤꯅꯤꯗꯁꯨ ꯅꯆꯦ ꯑꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯂꯦꯛꯅꯤꯡꯕꯅꯤ ꯃꯁꯥꯗꯣ ꯃꯥꯁꯨ ꯆꯤꯐꯦꯠ ꯑꯗꯨꯝ ꯅꯥꯔꯒ ꯂꯩꯔ ꯃꯥꯜꯂꯦꯅꯦ ꯑꯆꯧꯕꯅ ꯊꯥꯏꯅꯗꯒꯤ ꯑꯗꯨꯝ ꯇꯧꯔꯕꯅꯤ ꯑꯗꯨꯕꯨ ꯁꯨꯛꯐꯠ ꯐꯠꯇꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯣ ꯑꯃꯥꯏꯕꯒꯗꯤ ꯑꯝꯇ ꯌꯦꯡꯗ꯭ꯔꯕ ꯖꯥꯠꯅ ꯌꯦꯡꯗꯤ ꯌꯥꯝ ꯌꯦꯡꯕ ꯖꯥꯠꯅꯤ ꯑꯗꯨꯗ ꯃꯈꯣꯏꯗꯒꯤ ꯈꯨꯜ 3-4 ꯂꯥꯜꯂꯒ ꯆꯠꯄ ꯀꯔꯤ ꯈꯨꯜꯅꯣꯃ ꯍꯥꯏꯅꯦ ꯏꯃꯥ ꯀꯥꯎꯔꯦ ꯃꯐꯝꯗꯨꯗ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯂꯩ ꯍꯥꯏꯌꯦ ꯑꯗꯨꯅ ꯑꯃꯥꯏꯕꯗꯨꯒꯤ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯂꯥꯌꯦꯡꯅꯕ ꯍꯥꯏꯅꯔꯤ ꯍꯥꯏꯅꯦ ꯑꯇꯣꯝꯕꯅ ꯑꯗꯨꯗ ꯐꯕꯤꯔꯛꯂꯕꯗꯤ ꯐꯔꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯉꯥꯡꯁꯤꯡꯁꯨ ꯄꯤꯛꯂꯤꯕꯅꯤꯅ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯂꯔꯣꯏ ꯑꯗꯨꯒꯤꯅꯤ ꯏꯃꯥꯅ ꯅꯣꯡ ꯅꯤꯅꯤ ꯂꯦꯛꯂꯨꯒꯦ ꯈꯜꯂꯤꯕꯁꯦ ꯉꯁꯤꯁꯨ ꯃꯈꯣꯏ ꯃꯧ ꯑꯅꯤꯗꯨ ꯀꯩꯊꯦꯜꯗ ꯐꯤꯖꯣꯜ ꯂꯩꯔꯨꯁꯤ ꯍꯥꯏꯗꯅ ꯊꯣꯔꯛꯂꯝꯃꯤ ꯐꯅꯦꯛ ꯐꯤ ꯌꯣꯟꯐꯝ ꯑꯃꯗ ꯆꯪꯂꯛꯇꯨꯅ ꯃꯈꯣꯏꯅ ꯑꯄꯥꯝꯕ ꯈꯜꯂꯤ ꯄꯣꯠ ꯌꯣꯟꯕꯤ ꯅꯨꯄꯤꯗꯨꯅ ꯑꯁ ꯅꯈꯣꯏꯅꯤꯗꯤ ꯅꯁꯛꯄꯨ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯗ ꯀꯦꯕꯗꯒ ꯃꯔꯣꯜ ꯑꯃ ꯄꯛꯂꯤꯕ ꯅꯆꯤꯟ ꯅꯅꯥꯎꯔꯣ ꯅꯈꯣꯏ ꯑꯅꯤꯕꯣ ꯊꯣꯏꯅꯨꯅ ꯑꯧ ꯃꯥꯅꯤ ꯏꯅꯝꯃ ꯑꯗꯣ ꯐꯤ ꯐꯅꯦꯛꯁꯦ ꯈꯤꯇ ꯌꯦꯡꯖꯒꯦꯕ ꯌꯦꯡꯉꯨ ꯁꯤꯗ ꯂꯩꯔꯤꯁꯦ ꯐꯖꯕ ꯑꯅꯧꯕ ꯉꯥꯛꯇꯅꯤ ꯅꯈꯣꯏ ꯑꯅꯤꯗ ꯁꯦꯠꯂꯕꯗꯤ ꯌꯥꯝ ꯄꯛꯑꯅꯤꯕꯣ ꯂꯩꯃꯅ ꯈꯪꯅꯤ ꯉꯁꯤꯗꯤ ꯅꯪ ꯌꯦꯟꯕ ꯌꯥꯔꯣꯏ ꯌꯥꯎꯔꯤꯕ ꯁꯦꯜꯁꯤꯡꯁꯤꯅ ꯇꯞꯅ ꯍꯦꯛ ꯂꯩꯊꯣꯛꯀꯦꯕ ꯏꯅꯝꯃ ꯑꯁꯤꯗꯒꯤ ꯀꯛꯆꯤꯡ ꯃꯆꯨꯁꯦ ꯑꯁꯤꯃꯇ ꯌꯦꯡꯖꯒꯦꯕ ꯁꯦ ꯁꯤꯗ ꯂꯩꯔꯦ ꯅꯪꯒꯤ ꯀꯨꯆꯨꯗꯨꯗ ꯁꯤꯁꯦ ꯌꯥꯝ ꯄꯛꯆꯗꯣꯏꯅꯤ ꯌꯦꯡꯉꯨ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯗꯅ ꯊꯣꯏꯅꯨꯅ 이나마 아이수 아시대기 강상강무시야 아심때 ꯌꯦꯡꯖꯒꯦꯕ 시기 안강무시 natro is si inbada nangna mandoise pura ke thabini bema yengo pamraidana thoinuna simadi laurage asuk phasabasibu isya sibu engone inbada pakadaba natro leimana pakni yam pakani aidi sili kuding ipakta pakpanida potwan biduna se sida leiri singsisu khara yengkhuo sil pai bisumale aduga amumtang leirage hairiro leimana magidi khangde aigidi amatan leiroida khara dum leidoini yengkhige phasaba leimana phi ama ta pairakpa aba sanana thoinusu leimana pari phiduda chapmanana hekta paisilaklamme leimana thadose aimti yengge kaino aisi yengina paireini isi thadokpiru aidi kaigi thadoktoiba mase aina pamina hana pairaba aina hana paibani aigi oini haidana inama sibu mamal kayano inama mana pigida mamal tudagi aina hena pige ai laurage ngai khoni na khoini bo aingonda su sigumba se ani sujine tawrise ado sige sangbu simadi pamdabro leimana aidi du pamde magonda piro aina sidum laurage aina kainum tawge khalaba isina do yekani isese aigodi am kalakra kaino nangondagidi aina kai kalaktoiba ha yelidi nangni ni bema aina kainom tang tawba yadi masida yetoiga khotoiga ꯑꯩꯈꯣꯏꯗꯤ ꯅꯪꯗꯧꯅ ꯃꯤꯅ ꯇꯧꯕ ꯊꯕꯛꯇ ꯅꯣꯡꯇ ꯌꯦꯠꯆꯈꯤꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯧꯔꯤꯁꯤꯅꯤ ꯑꯩꯅ ꯍꯥꯟꯅ ꯄꯥꯏꯖꯐꯤꯗꯣ ꯏꯆꯦꯅ ꯇꯥꯛ ꯄꯥꯏꯁꯤꯜꯂꯛꯂꯤꯕꯗꯨꯅꯤ ꯑꯗꯨꯗꯤ ꯏꯅꯝꯃꯅ ꯍꯦꯛ ꯄꯨꯊꯣꯔꯛꯄꯗꯒꯤ ꯑꯩꯅ ꯑꯩꯒꯤ ꯑꯣꯏꯒꯦꯅ ꯈꯟꯈ꯭ꯔꯕ ꯑꯩꯅ ꯍꯥꯟꯅ ꯄꯥꯏꯕ ꯅꯠꯇ꯭ꯔꯅꯤ ꯏꯅꯝꯃ ꯃꯈꯣꯏꯒꯤ ꯃꯇꯧꯗꯨ ꯅꯥꯀꯜꯗ ꯐꯝꯂꯤꯕ ꯑꯃꯗꯤ ꯑꯆꯠ ꯑꯋꯣꯡꯁꯤꯡꯅ ꯀꯨꯝꯍꯩ ꯌꯦꯡꯕꯒꯨꯝ ꯌꯦꯡꯂꯤ ꯄꯣꯠ ꯌꯣꯟꯕꯤꯗꯨꯅ ꯉꯥꯏꯈꯣꯁꯦ ꯁꯤꯒꯤ ꯑꯔꯦꯝꯕ ꯃꯆꯨꯁꯤꯅ ꯅꯁꯤꯗ ꯄꯤꯈ꯭ꯔꯣ ꯅꯁꯤꯁꯤꯅ ꯌꯥꯝ ꯑꯔꯦꯝꯕꯤ ꯃꯥꯜꯂꯦꯕ ꯑꯗꯨꯒ ꯅꯪꯅ ꯑꯀꯦꯕꯤ ꯃꯥꯜꯂꯦ ꯅꯪꯒꯤ ꯑꯀꯤꯕꯤ ꯃꯥꯟꯕꯤ ꯃꯁꯨ ꯑꯁꯪꯕꯁꯦ ꯁꯤ ꯑꯣꯏꯅ ꯂꯧꯔꯣꯀꯣ ꯈꯠꯅꯔꯅꯨ ꯅꯈꯣꯏꯅꯤꯒꯤ ꯁꯥꯟꯅꯕꯅꯤ ꯑꯩꯅ ꯄꯤꯔꯤꯁꯤ ꯂꯩꯃꯅ ꯄꯤꯔꯣꯁꯤ ꯀꯗꯥꯏꯅꯣ ꯀꯩ ꯀꯥꯟꯅꯗꯕꯗ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯑꯩꯉꯣꯟꯗꯒ ꯁꯤꯡꯅꯕ ꯁꯥꯔꯗꯅ ꯑꯩꯈꯣꯏꯗꯤꯅꯦ ꯊꯛ ꯈꯟꯗꯥꯏꯅ ꯆꯠꯄ ꯄꯥꯝꯖꯕꯅꯤꯅ ꯀꯨꯏꯅ ꯁꯥꯡꯌꯦꯠꯅꯕ ꯍꯩꯅꯖꯗꯦ ꯏꯅꯃ ꯀꯗꯥꯏ ꯑꯁꯪꯕꯗꯣ ꯄꯤꯕꯤꯔꯣ ꯁꯦ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯁꯨ ꯐꯖꯔꯤꯗꯨꯗꯤ ꯑꯗꯨꯝ ꯉꯥꯏ ꯀꯩꯅꯣ ꯑꯗꯣ ꯅꯈꯣꯏꯅꯤ ꯅꯨꯡꯇꯤꯒꯤ ꯐꯤꯔꯣꯜ ꯂꯩꯕ ꯂꯥꯛꯎꯀꯣ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯩꯃꯅ ꯉꯥꯡꯗꯅ ꯆꯥꯛ ꯊꯣꯡꯂꯤ ꯍꯦꯛ ꯇꯧꯕꯒ ꯅꯥꯁꯤꯟꯅꯗꯣꯏꯒ ꯈꯣꯠꯇꯣꯏꯒ ꯀꯔꯤꯕꯨ ꯅꯨꯡꯁꯤꯅꯤꯡ ꯇꯧꯔꯁꯨ ꯍꯥꯏꯅꯣ ꯈꯪꯗꯦꯅꯦ ꯊꯕꯛ ꯄꯨꯝꯕꯁꯤꯅꯅꯦ ꯑꯩꯅ ꯂꯣꯏꯅ ꯍꯥꯏꯁꯤ ꯍꯩ ꯀꯩꯗꯧꯔꯒꯦꯅꯦ ꯂꯩꯃ ꯅꯪꯅ ꯃꯨꯔꯨꯝ ꯑꯃꯨꯛ ꯁꯣꯜꯂꯤꯕꯗꯨꯅ ꯅꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯦ ꯊꯕꯛ ꯇꯧꯒꯗꯧ ꯃꯇꯝꯁꯤꯗ ꯅꯥꯁꯤꯟꯅꯗꯅ ꯍꯧꯒꯠꯂꯛꯇ꯭ꯔꯦꯗꯅ ꯍꯦꯛ ꯊꯕꯛ ꯄꯨꯝꯕ ꯑꯩꯅ ꯂꯣꯏꯅ ꯅꯈꯣꯏꯁꯦ ꯑꯣꯟꯊꯣꯛꯅ ꯉꯥꯡꯅꯩꯗ ꯏꯃꯥꯒꯤ ꯂꯩꯃ ꯂꯩꯃꯤꯟꯅꯔꯗꯤ ꯈꯔꯁꯨ ꯑꯉꯝ ꯇꯧꯅꯕꯁꯦ ꯀꯔꯤ ꯀꯥꯏꯒꯦꯅꯦ ꯅꯪꯕꯣ ꯇꯧꯗꯅ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯁꯨ ꯇꯧꯔꯤꯕꯁꯦ ꯁꯤꯃꯛꯇꯗ ꯇꯝꯗꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯀꯩꯅꯣ ꯈꯪꯗꯦꯕ ꯑꯗꯣ ꯇꯧꯒꯗꯕ ꯂꯩꯔꯕ ꯊꯕꯛꯇꯣ ꯀꯥꯡꯅꯗꯅ ꯇꯧꯔꯕꯗꯤ ꯐꯩꯗꯅ ꯍꯣꯏ ꯍꯣꯠꯅꯖꯒꯦ ꯑꯩꯗꯤ ꯃꯤꯅꯥꯏꯅꯤꯅ ꯀꯩꯅꯣ ꯏꯁꯦ ꯉꯁꯤ ꯅꯣꯡꯃꯈꯛ ꯆꯥꯛ ꯊꯣꯡꯕꯁꯤꯗ ꯑꯗꯨ ꯌꯥꯝ ꯄꯥꯎꯊꯪꯅꯔꯤꯗꯨꯅ ꯀꯔꯤ ꯄꯥꯎꯊꯪꯅꯕꯗꯤ ꯍꯥ ꯆꯥꯛꯁꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯊꯣꯡꯂꯤꯕꯁꯦ ꯅꯪꯅ ꯀꯔꯤ ꯁꯨꯔꯗꯅ ꯀꯔꯤ ꯁꯨꯗꯅꯦ ꯏꯆꯦꯅ ꯆꯥꯛ ꯊꯣꯡꯕꯗ ꯑꯩꯅ ꯆꯥꯛ ꯇꯣꯛꯂꯒ ꯀꯣꯟ ꯐꯦꯡꯕ ꯋꯥꯏ ꯇꯩꯕ ꯄꯨꯝꯕ ꯂꯣꯏꯅ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯆꯥꯔꯕꯅꯤꯅ ꯊꯦꯡꯕ ꯇꯥꯕ ꯑꯗꯨꯗꯤ ꯏꯆꯦꯁꯨ ꯆꯥꯅꯕꯅꯤꯅ ꯊꯣꯡꯕ ꯇꯥꯕ ꯍꯦꯡꯉ
ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯣ ꯍꯥ ꯅꯪ ꯅꯆꯤꯟꯗ ꯊꯨꯒꯥꯏꯌꯣ ꯍꯥꯏꯕ꯭ꯔꯥ ꯅꯪ ꯏꯆꯦꯅꯒꯤ ꯆꯤꯟꯁꯤ ꯊꯨꯒꯥꯏꯔꯒ ꯑꯩꯅ ꯖꯒꯣꯏ ꯁꯥꯗ ꯂꯩꯕ ꯇꯥꯔꯦꯅꯦ ꯉꯝꯂꯒ ꯊꯨꯒꯥꯏꯔꯣ ꯂꯥꯛꯑꯣ ꯅꯪꯗꯨꯝꯅ ꯈꯨꯠ ꯊꯨꯗꯦꯛꯀꯦ ꯑꯇꯣꯝꯕꯅ ꯀꯩꯅꯣ ꯉꯥꯡꯅꯩꯁꯤꯕꯣ ꯍꯥ ꯊꯣꯏꯅꯣ ꯀꯩꯅꯣ ꯅꯪꯅ ꯏꯇꯩꯃꯗ ꯉꯥꯡꯂꯤ ꯃꯌꯥꯝꯗꯣ ꯍꯥ ꯏꯃꯥꯁꯨ ꯂꯩ ꯀꯩꯅꯣ ꯁꯤꯅꯤꯗ ꯃꯈꯣꯏ ꯇꯥꯇꯣꯟ ꯑꯩꯅ ꯉꯁꯤ ꯅꯣꯡꯃꯈꯛ ꯍꯛꯆꯥꯡ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯊꯕꯛ ꯌꯥꯎꯗꯕꯁꯤꯗ ꯅꯈꯣꯏꯅ ꯇꯩꯃꯅ ꯉꯥꯡꯂꯤ ꯃꯌꯥꯝꯁꯦ ꯇꯥꯔꯦꯗꯅ ꯐꯅ ꯉꯥꯡꯒꯦꯅ ꯉꯥꯡꯉꯣꯏꯒꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯃꯐꯝꯁꯤ ꯂꯩꯔꯤꯕꯁꯦ ꯅꯇꯛꯀꯤ ꯉꯥꯛꯇꯅꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯄꯈꯨꯝꯅ ꯈꯨꯝꯕ ꯌꯥꯕ꯭ꯔꯕ ꯍꯥꯏꯌꯨ ꯏꯕꯨꯡꯉ ꯍꯥꯏꯌꯨ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯈꯔ ꯊꯛ ꯈꯥꯅ ꯃꯔꯣꯜ ꯑꯃ ꯈꯪꯗ꯭ꯔꯤꯕꯅꯦ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯤꯕꯅꯤ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇ꯭ꯔꯕ ꯀꯔꯤꯅꯣ ꯌꯥꯔꯦ ꯊꯣꯏꯅꯣ ꯅꯪꯁꯨ ꯍꯛꯆꯥꯡ ꯉꯝꯗꯦ ꯍꯥꯏꯕꯗꯥꯏ ꯇꯨꯃꯤꯟꯅ ꯅꯪꯒꯤ ꯀꯥꯗ ꯄꯣꯊꯥꯗꯨ ꯂꯩꯔꯨ ꯑꯗꯨꯒ ꯂꯩꯃ ꯅꯪꯁꯨ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯇꯧꯀꯣ ꯌꯥꯔꯦ ꯃꯈꯥ ꯇꯥꯅꯔꯛꯑꯅꯨ ꯂꯩꯃꯁꯨ ꯁꯣꯝꯗ ꯃꯄꯨꯔꯣꯏꯕꯅ ꯉꯥꯡꯂꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯀꯨꯞ ꯃꯇꯥ ꯇꯧꯕ ꯌꯥꯝ ꯋꯥꯔꯒꯅ ꯆꯠꯈ꯭ꯔꯅꯤꯅ ꯄꯥꯝꯅ ꯅꯨꯡꯉꯥꯏꯅ ꯆꯥꯅꯤꯡꯕ ꯆꯥ ꯁꯦꯠꯅꯤꯡꯕ ꯁꯦꯠ ꯂꯩꯔꯨꯔꯕ ꯀꯩꯅꯣ ꯋꯥꯉꯥꯡ ꯈꯨꯗꯤꯡ ꯏꯄꯥꯝꯗ ꯁꯨꯝ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯑꯗꯨ ꯍꯥꯏꯅꯕ꯭ꯔꯣ ꯅꯪꯅ ꯂꯧꯕꯤꯔꯤꯁꯦ ꯍꯥꯏꯕ ꯇꯥꯕꯅꯤꯅꯦ ꯃꯧ ꯑꯃ ꯑꯣꯏꯔꯒ ꯃꯧ ꯑꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯅꯤꯡꯗ꯭ꯔꯕꯗꯤ ꯅꯄꯥꯝꯗ ꯅꯤꯡꯇꯝꯅ ꯂꯩꯔꯣ ꯍꯥꯏꯕ ꯇꯥꯕ ꯃꯧꯅꯦꯅ ꯑꯩꯅ ꯃꯤꯅꯥꯏ ꯁꯥꯒꯩ ꯍꯣꯠꯅꯔꯒ ꯂꯩ ꯏꯇꯣꯝꯇꯗꯤ ꯅꯠꯇꯦꯅ ꯃꯧꯁꯦ ꯃꯥꯅ ꯑꯗꯨꯝ ꯎꯔꯩ ꯄꯥꯔꯩ ꯇꯧꯔ ꯂꯩꯔꯦ ꯑꯗꯨꯒ ꯍꯥꯏꯔꯒꯅ ꯑꯌꯨꯛ ꯐꯠꯇꯕ ꯇꯥꯕ ꯂꯩꯃ ꯅꯪꯅ ꯅꯥꯕ ꯃꯇꯝꯁꯤ ꯌꯧꯔꯛꯈꯤꯅꯤ ꯀꯩꯗꯧꯔꯒꯦ ꯁꯤ ꯅꯪꯒꯤ ꯅꯁꯥꯁꯦ ꯌꯣꯠꯅ ꯅꯨꯡꯅ ꯁꯥꯕ ꯅꯠꯇꯦ ꯃꯤꯑꯣꯏꯕꯅꯤ ꯃꯤꯑꯣꯏꯕ ꯅꯔꯛ ꯌꯦꯛꯂꯛꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯍꯧꯅꯁꯥꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯅ ꯅꯥꯕ ꯀꯥꯟꯗꯗꯤ ꯏꯃꯥꯅ ꯂꯣꯏꯅ ꯍꯣꯠꯅꯔꯤꯕꯅꯤ ꯃꯥꯅ ꯃꯅꯥꯝꯇ ꯌꯥꯎꯕ ꯅꯠꯇꯦ ꯈꯪꯉꯦꯗꯅ ꯄꯦꯜꯂꯦꯗꯤ ꯉꯥꯡꯂꯤ ꯋꯥꯁꯦ ꯈꯖꯤꯛꯇ ꯐꯥꯎ ꯌꯥꯝ ꯂꯧꯁꯤꯟꯗꯦꯕ ꯑꯩꯒꯤ ꯑꯋꯥꯕꯗꯤ ꯅꯪꯅ ꯎꯕ꯭ꯔꯣ ꯍꯥ ꯅꯨꯄꯥ ꯑꯩꯈꯣꯏ ꯇꯨꯡꯍꯟ ꯆꯥꯔꯁꯤꯕ ꯅꯪꯅ ꯏꯃꯥꯁꯤ ꯌꯥꯝ ꯅꯨꯡꯁꯤꯔꯒꯅ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯦꯕ ꯅꯨꯄꯤ ꯑꯗꯨ ꯋꯥꯗꯨꯅ ꯅꯪ ꯑꯔꯣꯏꯕ ꯑꯣꯏꯌꯨꯀꯣ ꯅꯠꯇ꯭ꯔꯕꯗꯤ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏꯍꯦꯅꯤ ꯁꯣꯝꯗꯁꯨ ꯑꯇꯣꯝꯕ ꯍꯣꯏꯒꯤ ꯀꯥꯗ ꯊꯣꯏꯅꯨꯅ ꯀꯟꯅ ꯉꯥꯡꯂꯤ ꯃꯈꯣꯏꯅ ꯃꯁꯥꯅ ꯈꯪꯅ ꯇꯣꯡꯍꯟ ꯆꯥꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯆꯥꯔꯁꯦ ꯍꯥꯏꯕꯁꯦ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯀꯩ ꯃꯔꯝꯒꯤꯅꯣ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯆꯥꯅꯗꯣꯏꯁꯦ ꯍꯥ ꯅꯪꯒꯤ ꯅꯇꯩꯃꯁꯦ ꯑꯩ ꯂꯩꯃꯤꯟꯅꯅꯤꯡꯗꯤꯌꯦ ꯉꯁꯤꯁꯨ ꯃꯥꯅ ꯇꯧꯔꯤ ꯃꯑꯣꯡ ꯃꯇꯧ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨ ꯅꯪ ꯎꯔꯦꯗꯅ ꯊꯕꯛꯇꯣ ꯇꯧꯔꯗꯤ ꯈꯔ ꯉꯥꯡ ꯇꯥꯕꯅꯤ ꯅꯪꯅ ꯇꯧꯕ ꯀꯥꯟꯗꯁꯨ ꯅꯪ ꯑꯗꯨꯝ ꯉꯥꯡꯂꯤꯗꯨꯅꯤ ꯃꯗꯨ ꯃꯉꯥꯏ ꯆꯞ ꯃꯥꯟꯅꯩ ꯃꯁꯤꯅ ꯅꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯈꯠꯅꯅꯤꯡꯉꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯃꯁꯤꯗꯩꯁꯤꯗ ꯅꯣꯏꯗ ꯉꯥꯡꯗ꯭ꯔꯕꯅꯤꯅ ꯅꯣꯏꯅꯗꯤ ꯁꯥꯎꯅꯤꯡꯂꯣꯏꯗꯕ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯁꯥꯎꯅꯤꯡꯉꯤ ꯅꯠꯇꯦ ꯍꯛꯆꯥꯡ ꯉꯝꯗꯕꯁꯤꯕꯨ ꯅꯥꯁꯤꯟꯅꯕꯅꯤ ꯍꯥꯏꯅꯦ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦꯀꯣ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯁꯤꯅꯤ ꯇꯥꯅꯤꯡꯗ꯭ꯔꯦꯗꯤ ꯀꯣꯛ ꯇꯣꯛ ꯇꯥꯅꯤꯡꯉꯣꯏꯌꯦ ꯅꯪꯗꯤ ꯇꯥꯅꯤꯡꯉꯣꯏꯕ ꯏꯇꯩ ꯅꯪ ꯂꯩꯃꯤꯟꯅꯔꯤꯅꯦ ꯍꯥꯏꯔꯒ ꯑꯩꯅ ꯉꯥꯡꯕ ꯑꯝꯇ ꯅꯪꯅ ꯇꯥꯒꯗꯕ ꯂꯩꯇ꯭ꯔꯕꯅꯤ ꯅꯨꯄꯤ ꯅꯪꯁꯦ ꯑꯩ ꯀꯣꯛ ꯁꯥꯏꯍꯦ ꯇꯧꯔꯤꯁꯦ ꯑꯩ ꯊꯕꯛ ꯋꯥꯡꯂꯛꯄꯗ ꯉꯥꯛꯇ ꯏꯪꯐꯝ ꯂꯩꯇꯦꯕ ꯑꯣ ꯑꯗꯣ ꯑꯩꯗꯤꯅꯦ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯑꯁꯨꯛꯄ ꯃꯥꯏꯁꯤꯒ ꯎꯅꯔꯒ ꯂꯩꯕꯒꯤ ꯏꯁꯥꯁꯦ ꯑꯗꯨꯝ ꯄꯣꯊꯥꯐꯝ ꯈꯪꯗꯅ ꯁꯥꯎꯅꯤꯡꯂꯒ ꯂꯩꯔꯤꯕꯁꯦ ꯅꯨꯄꯤ ꯅꯈꯣꯏꯁꯦ ꯅꯕꯨꯛꯇꯤ ꯑꯣꯀꯥ ꯐꯠꯇꯕ ꯖꯥꯠꯅꯤ ꯁꯩꯇ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯒꯗꯧꯔꯤꯕꯁꯦ ꯋꯥꯏ ꯑꯃꯗ ꯈꯖꯤꯛꯇꯁꯨ ꯄꯦꯟꯊꯣꯛꯅꯕ ꯉꯝꯗꯦꯕ ꯊꯣꯏꯅ ꯁꯨꯃꯥꯡꯗ ꯋꯥꯏ ꯇꯩꯔꯤ ꯇꯧꯅꯤꯡꯗꯗꯨꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯇꯩꯔꯤ ꯂꯩꯃꯅ ꯄꯨꯈ꯭ꯔꯤꯗꯒꯤ ꯀꯣꯜꯂꯤꯛ ꯐꯦꯡꯗꯕ ꯏꯁꯤꯡ ꯍꯣꯜꯂꯤ ꯊꯣꯏꯅꯨꯅ ꯏꯁꯤꯡ ꯖꯣꯔꯣ ꯖꯣꯔꯣ ꯍꯩꯗꯣꯛꯂꯒ ꯋꯥꯏ ꯇꯩꯕꯗꯨꯗ ꯂꯩꯕꯗꯨ ꯇꯨꯔꯝꯃꯤ ꯑꯌꯣ ꯏꯃꯥ ꯃꯤ ꯁꯤꯔꯦꯗ ꯑꯌꯣ ꯍꯩꯃꯥ ꯈ꯭ꯋꯥꯡ ꯇꯦꯛꯑꯕꯣꯏꯁꯦ ꯑꯌꯣ ꯏꯁ ꯈ꯭ꯋꯥꯡ ꯇꯦꯛꯑꯕ ꯀꯥꯏꯅ ꯍꯦ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯈ꯭ꯋꯥꯡ ꯇꯦꯛꯅꯕ ꯀꯥꯏꯅꯒ ꯇꯧꯔꯤꯕ ꯍꯥꯏꯗꯨꯔꯣ ꯍꯪꯕ ꯀꯥꯁꯤ ꯌꯥꯗ꯭ꯔꯣ ꯏꯆꯦꯅ ꯈꯤꯇꯪ ꯇꯧꯔꯒ ꯌꯥꯝ ꯍꯦꯟꯖꯤꯟꯕꯗꯨꯗ ꯇꯦꯛꯑꯕ꯭ꯔꯅ ꯍꯪꯕꯤꯕꯅꯤ ꯀꯩꯅꯣ ꯈꯤꯇꯪ ꯇꯧꯔꯒ ꯌꯥꯝ ꯍꯦꯟꯖꯤꯟꯕ ꯀꯥꯏꯗꯤ ꯍꯥ ꯋꯥꯏꯕꯨ ꯁꯨꯃꯥꯏꯅ ꯀꯥꯟ ꯇꯩꯅꯒꯦ ꯅꯪꯒꯤꯁꯤ ꯇꯧꯒꯦ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯇꯥꯅꯤꯡꯗꯦꯗ ꯏꯆꯦ ꯅꯕꯨꯛꯇꯣ ꯈꯔ ꯑꯐꯕꯁꯨ ꯈꯜꯂꯣ ꯐꯠꯇꯕꯗ ꯁꯨꯝ ꯈꯟꯗ ꯍꯦꯛ ꯂꯩꯔꯦꯗꯅ ꯑꯐꯕ ꯈꯟꯕ ꯈꯟꯗꯕ ꯅꯪꯒꯤ ꯅꯋꯣꯡꯗꯨꯅꯅꯤ ꯑꯩꯅ ꯈꯜꯂꯤꯕꯁꯦ ꯀꯔꯤ ꯊꯣꯛꯑꯦꯅ ꯅꯄꯥꯝꯗ ꯀꯔꯤꯝꯇ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕ꯭ꯔꯣ ꯅꯪꯕꯨ ꯏꯕꯦꯝꯃ ꯅꯪꯕꯣ ꯏꯁ ꯑꯇꯩ ꯍꯥꯏꯕꯅ ꯍꯥꯏꯕꯅꯤ ꯏꯄꯥꯝꯒꯗꯤ ꯄꯜꯂꯒ ꯉꯥꯡꯂꯛꯀꯅꯨ ꯅꯪꯅ ꯅꯄꯥꯝꯗ ꯀꯌꯥꯝ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯑꯗꯅ ꯑꯣ ꯑꯩꯈꯣꯏꯗꯤ ꯇꯥꯛꯂꯛꯑꯦ ꯑꯗꯨꯅ ꯅꯪꯗꯧꯅ ꯅꯣꯡꯇ ꯇꯧꯖꯗꯦ ꯍꯩ ꯏꯁꯨ ꯇꯥꯗꯕꯤ ꯁꯤꯂꯝ ꯈꯪꯗꯕꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯆꯨ ꯇꯥꯕ ꯏꯆꯦꯅ ꯑꯣꯏꯅ ꯂꯣꯏꯅ ꯍꯦꯛ ꯇꯧꯔꯣꯗꯅ ꯀꯩꯒꯤ ꯑꯩꯅ ꯂꯣꯏ ꯇꯧꯗꯣꯏꯕ ꯍꯥ ꯅꯌꯨꯝ ꯄꯥꯜꯂꯛꯄ ꯃꯇꯝꯗ ꯅꯤꯡꯊꯤꯅ ꯇꯝꯃꯒ ꯄꯥꯜꯂꯛꯄ ꯌꯥꯗꯕ꯭ꯔꯣ ꯏꯕꯦꯝꯃ ꯅꯪ ꯋꯥꯗꯤ ꯅꯥꯏꯅꯤ ꯈꯪꯉꯤ ꯊꯕꯛꯇꯤ ꯅꯤꯡꯊꯤꯅ ꯇꯧꯅꯤ ꯈꯪꯗꯦꯅꯦ ꯑꯃꯨꯛ ꯍꯧꯅꯔꯕ꯭ꯔꯥ ꯅꯈꯣꯏꯅꯤ ꯍꯥ ꯀꯩꯅꯣꯕ ꯅꯣꯏꯅ ꯈꯜꯂꯤꯁꯤꯕꯣ ꯂꯩꯃꯟ ꯊꯣꯏꯅꯨꯅ ꯋꯥꯏ ꯇꯩꯕꯗ ꯃꯥꯅ ꯇꯨꯕꯒꯤ ꯄꯥꯎꯗꯨ ꯇꯝꯂꯝꯃꯤ ꯊꯣꯏꯅꯨꯅ ꯃꯤꯒꯤ ꯋꯥꯏ ꯇꯩꯕ ꯃꯅꯥꯛꯇꯨꯗ ꯀꯥꯗꯅ ꯆꯠꯂꯕꯗꯤ ꯇꯨꯖꯕ ꯇꯥꯕ ꯅꯀꯣꯛꯇꯣ ꯀꯥꯏꯔꯝꯗ꯭ꯔꯤꯗꯣ ꯅꯔꯥꯏꯕꯛꯇꯣ ꯐꯔꯝꯃꯤ ꯍꯦ ꯁꯨꯃꯥꯡꯁꯤꯗ ꯁꯤꯟ ꯊꯨꯡꯅꯕ ꯇꯩꯕ ꯋꯥꯏꯗꯨꯗ ꯑꯩꯅ ꯆꯠꯀꯗꯧꯔꯤꯕꯁꯤ ꯀꯥꯏꯗꯅꯣ ꯍꯥ ꯅꯪ ꯑꯗꯨ ꯀꯥꯔꯒ ꯆꯠꯂꯣ ꯍꯥꯏꯔꯤꯕ꯭ꯔꯕ ꯍꯦꯔꯩꯁꯦ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯕꯤꯌꯨ ꯌꯥꯝ ꯀꯥ ꯍꯦꯟꯖꯤꯜꯂꯛꯀꯅꯨ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯊꯧꯒꯜꯂꯣꯟ ꯀꯥꯏꯔꯛꯀꯅꯤ ꯍꯦꯜꯂꯤ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯍꯥ ꯑꯉꯥꯡ ꯉꯥꯈꯥ ꯅꯪꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯅ ꯅꯆꯤꯟꯒ ꯈꯨꯝꯃꯗꯅ ꯅꯪ ꯈꯖꯥꯏꯗꯨ ꯊꯥꯅꯤꯌꯦ ꯅꯪ ꯊꯥꯔꯣꯅꯦ ꯁꯦ ꯊꯥꯔꯣꯕ ꯁꯤ ꯊꯥꯔꯣ ꯀꯩꯗꯧꯔꯤꯒꯦ ꯍꯩ ꯇꯧꯅꯔꯅꯨꯅꯦ ꯅꯣꯏ ꯑꯅꯤꯕꯣ ꯆꯠꯊꯣꯛꯅꯧꯅꯦ ꯂꯩꯃꯅ
ꯑꯩꯉꯣꯟꯗꯒꯤ ꯏꯟꯗꯅ ꯇꯧꯏꯅꯦ ꯑꯗꯨꯔꯤꯗꯤ ꯅꯪ ꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯅ ꯊꯣꯏꯅꯨꯒꯤ ꯃꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯂꯝꯃꯤ ꯊꯣꯏꯅꯨꯁꯨ ꯂꯩꯃꯗ ꯆꯣꯡꯁꯤꯟꯗꯨꯅ ꯃꯁꯝ ꯈꯣꯏꯔꯝꯃꯤ ꯃꯦꯝꯆꯥꯅ ꯁꯨꯝ ꯈꯥꯝꯕꯗ ꯌꯥꯔꯛꯇꯕꯗꯒꯤ ꯁꯥꯎꯗꯨꯅ ꯈꯟꯅꯔꯤꯕ ꯃꯃꯧ ꯑꯅꯤꯗ ꯏꯁꯤꯡ ꯍꯩꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ ꯅꯈꯣꯏ ꯑꯅꯤ ꯑꯩꯅ ꯉꯥꯡꯂꯤꯕꯁꯤ ꯇꯥꯔꯣꯏꯗ꯭ꯔꯣ ꯍꯥ ꯅꯠꯇꯦ ꯅꯣꯏ ꯑꯅꯤꯁꯤꯕꯨ ꯅꯄꯥꯝꯗꯒꯤ ꯀꯔꯤꯝꯇ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣꯕ ꯑꯇꯣꯞꯄ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯃꯗ ꯑꯣꯡꯂꯒꯗꯤ 이몽도 ꯂꯩꯃꯤꯟꯅꯒꯗꯧꯔꯤꯕ ꯃꯤꯁꯤꯡ ꯀꯔꯝꯍꯥꯏꯅ ꯂꯣꯏꯅꯅꯤ ꯍꯥꯏꯕꯁꯦ ꯅꯣꯏ ꯈꯪꯗꯕꯔꯣ 이마 이시기 몽시더니 마이 몽시디 그만히 lꯩꯃꯤꯟꯅꯗꯣꯏꯅꯣ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯅꯪꯒꯤ ꯅꯑꯣꯡꯗꯨꯅꯅꯤꯅꯦ ꯃꯤꯒꯤꯅꯕ ꯍꯩꯇ꯭ꯔꯕꯗꯤ ꯅꯌꯨꯝ ꯄꯥꯜꯂꯛꯀꯅꯨ ꯌꯥꯗ꯭ꯔꯣ ꯑꯩ ꯌꯨꯝ ꯄꯥꯟꯕꯗ ꯅꯪꯅ ꯄꯥꯟꯅꯒꯗꯕ ꯅꯠꯇꯦ ꯅꯪꯅꯦ ꯃꯤꯒꯤꯅꯕ ꯌꯥꯗ꯭ꯔꯗꯤ ꯀꯩꯅꯣ ꯍꯦꯛ ꯇꯧꯕꯒ ꯈꯨꯈꯨꯏ ꯀꯥꯝꯕꯗꯅ ꯍꯦ ꯇꯥꯅꯤꯡꯗꯦ ꯑꯩꯒꯤ ꯆꯤꯡꯊꯛꯇ ꯈꯨꯝꯂꯛꯀꯅꯨ ꯑꯍꯜ ꯂꯃꯟꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇ ꯃꯄꯥꯜ ꯊꯣꯛꯂꯛꯀꯅꯨꯀꯣ ꯑꯁꯣꯛ ꯑꯁꯣꯡ ꯄꯥꯛ ꯅꯥꯏꯗꯕ ꯃꯃꯥ ꯑꯩ ꯑꯃ ꯂꯩ ꯍꯥꯏꯕꯒꯤꯁꯨ ꯎꯁꯤꯠ ꯊꯑꯣꯏꯕ ꯂꯩꯇꯕ ꯌꯨꯝꯁꯦ ꯅꯈꯣꯏ ꯂꯩꯍꯧꯔꯣ ꯑꯩ ꯆꯠꯂꯦ ꯑꯍꯜ ꯑꯩ ꯑꯃ ꯂꯩꯅ ꯑꯗꯨꯛ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥ ꯃꯆꯥ ꯅꯤꯡꯉꯣꯜꯒꯤ ꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯍꯜꯂꯛꯇꯨꯅ ꯃꯃꯥꯕꯨ ꯀꯧꯔꯕꯁꯨ ꯂꯥꯛꯑꯣ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯑꯇꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯨꯔꯤ ꯅꯪ ꯇꯧꯒꯤꯗ꯭ꯔꯥ ꯍꯥ ꯇꯧꯒꯤꯗ꯭ꯔꯥ ꯌꯣ ꯅꯈꯣꯏ ꯌꯨꯝꯁꯤ ꯂꯩꯔꯤꯕꯁꯤ ꯏꯃꯥꯕꯨ ꯇꯥꯟꯊꯣꯛꯅꯕ ꯅꯪ ꯉꯁꯤꯗꯒꯤ ꯌꯨꯝꯁꯤ ꯂꯩꯕ ꯌꯥꯔꯣꯏ ꯑꯩ ꯏꯃꯥ ꯑꯩ ꯁꯤꯔꯦ ꯅꯨꯄꯥ ꯐꯨꯒꯦꯁꯨ ꯇꯞꯅ ꯐꯨꯑꯣ ꯑꯩ ꯁꯤꯔꯦ ꯏꯆꯦꯅ ꯈꯠꯅꯕ ꯍꯧꯔꯛꯄꯒꯤꯅꯦ ꯑꯩꯅ ꯍꯧꯕ ꯅꯠꯇꯤꯌꯦ ꯍꯦ ꯅꯪꯅ ꯀꯩꯁꯨ ꯇꯧꯗꯅ ꯃꯤꯅꯦ ꯇꯧꯔꯛꯄ ꯌꯥꯕ ꯅꯠꯇꯦꯅꯦ ꯅꯆꯤꯟ ꯀꯟꯕ ꯅꯪꯗ ꯍꯥꯠꯂꯒ ꯐꯒꯗꯧ ꯑꯩꯌꯣ ꯑꯩ ꯁꯤꯔꯦ ꯍꯣꯏ ꯏꯃꯥ ꯅꯌꯥ ꯅꯨꯄꯥꯅ ꯑꯩ ꯍꯥꯠꯀꯗꯧꯔꯦ ꯍꯦ ꯀꯞꯁꯤꯟꯅꯒꯅꯨ ꯇꯥꯅꯤꯡꯗꯦ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯆꯠꯂꯣ ꯅꯪ ꯌꯨꯝꯁꯤ ꯂꯩꯕ ꯌꯥꯔꯣꯏꯗ ꯅꯨꯄꯥ ꯑꯩ ꯌꯨꯝꯗ ꯂꯩꯇ꯭ꯔꯗꯤ ꯀꯥꯏꯗ ꯆꯠꯂꯒ ꯂꯩꯗꯣꯏꯅꯣ ꯑꯩ ꯂꯥꯜꯂꯦꯕ ꯑꯃꯨꯛ ꯈꯟꯅ ꯑꯩ ꯀꯅꯥꯝꯇ ꯈꯟꯅꯔꯣꯏꯌꯦ ꯑꯩ ꯑꯇꯣꯝꯕꯗꯨ ꯁꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯌꯨꯝꯗ ꯆꯥꯛꯁꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯎ ꯊꯛꯎ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯑꯆꯧꯕꯗꯤ ꯊꯕꯛ ꯃꯐꯝꯗꯒꯤ ꯍꯜꯂꯛꯎ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗ ꯃꯧ ꯑꯅꯤꯗꯨ ꯃꯄꯨꯔꯣꯏꯕꯁꯤꯡꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯕꯗ ꯋꯥꯈꯜꯗꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯃꯥꯕꯨ ꯀꯧꯕ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯌꯥꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯃꯥ ꯃꯦꯝꯆꯥꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯆꯥ ꯃꯥꯒꯤ ꯃꯁꯨ ꯅꯨꯄꯤꯗꯨ ꯄꯣꯗꯨꯅ ꯁꯨꯃꯥꯡ ꯃꯁꯤꯗ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯂꯩꯃꯅ ꯏꯃꯥ ꯑꯩꯈꯣꯏ ꯏꯃꯥꯕꯨ ꯂꯧꯕ ꯂꯥꯛꯆꯔꯤꯅꯤ ꯑꯩꯗꯤ ꯅꯨꯡꯉꯥꯏꯕ ꯑꯌꯤꯡꯕ ꯂꯩꯇꯕ ꯏꯃꯨꯡꯗꯨꯗ ꯂꯩꯕ ꯄꯥꯝꯗ꯭ꯔꯦ ꯑꯗꯨꯅ ꯅꯈꯣꯏ ꯅꯅꯤꯡꯇꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯣ ꯑꯩꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯑꯔꯣꯏ ꯊꯣꯏꯅꯨꯅ ꯏꯃꯥ ꯅꯃꯣꯏ ꯑꯩꯈꯣꯏ ꯂꯥꯜꯂꯦ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯑꯗꯨꯝꯅ ꯇꯧꯖꯔꯣꯏ ꯍꯧꯖꯤꯛꯇꯤ ꯏꯆꯦꯒ ꯑꯩꯈꯣꯏꯅꯤꯁꯨ ꯑꯃꯨꯛ ꯍꯟꯅ ꯈꯠꯅꯔꯣꯏ ꯏꯃꯥ ꯅꯃꯧ ꯂꯥꯜꯂꯦ ꯂꯩꯃꯅ ꯏꯃꯥ ꯌꯨꯝꯗ ꯆꯠꯂꯁꯤ ꯑꯩꯈꯣꯏꯅ ꯂꯥꯟꯈꯤꯕꯁꯤꯡꯗꯣ ꯏꯃꯥꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤ ꯅꯆꯥꯅꯨꯄꯥ ꯑꯍꯜꯁꯨ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯇꯣꯝꯕꯁꯨ ꯅꯣꯡꯃꯇ ꯌꯨꯝꯗ ꯆꯥꯛ ꯅꯤꯡꯊꯤꯅ ꯆꯥꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯏꯃꯥ ꯆꯠꯂꯁꯤꯕ ꯊꯣꯏꯅꯨꯅ 이마 아빵비나 모이고이고 아무것도 ꯉꯥꯛꯄꯤꯌꯨ ꯌꯨꯝꯗ ꯆꯠꯂꯁꯤ 이마 나코이기 ꯑꯩꯅꯗꯤ 이사니 하이나 칼리버니네 따 이마 와 하이게 사가이 암몸ꯗꯒꯤ ꯂꯥꯛꯂꯕꯁꯨ 나코이 아니 ꯑꯩ 사가이시다 ꯄꯨꯟꯅ ꯂꯩꯃꯤꯟꯅꯗꯨꯅ 나시나나오 하이ꯕꯗꯣ ꯑꯣꯏꯔꯕꯅꯤ ꯑꯗꯨꯅ ꯂꯩꯃꯤꯟꯅꯕ ꯍꯤꯡꯃꯤꯟꯅꯕ ꯍꯥꯏꯁꯤꯗꯤ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯁꯥꯎꯅꯅꯤ ꯉꯥꯡꯅꯅꯤ ꯑꯗꯨ ꯅꯠꯇꯦ 나코이 ꯑꯅꯤꯗꯤ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯟꯅꯕ ꯍꯤꯡꯃꯤꯟꯅꯕ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯟꯅꯔꯒ ꯀꯔꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯒꯅꯤ ꯍꯤꯡꯃꯤꯟꯅꯔꯕꯗꯤ ꯑꯔꯩ ꯂꯩꯇ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯍꯤꯡꯃꯤꯟꯅꯒꯗꯕꯅꯤ ꯃꯦꯝꯆꯥꯒꯤ ꯋꯥꯗꯣ ꯃꯃꯧ ꯑꯅꯤꯗꯨ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯦ ꯃꯦꯝꯆꯥ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯆꯦꯛꯇ ꯆꯦꯛꯁꯤꯜꯂꯛꯂꯕ ꯃꯇꯝꯗ ꯏꯆꯤꯜ ꯏꯅꯥꯎ ꯏꯃꯥ ꯏꯆꯥꯗꯒꯤ ꯍꯦꯟꯕ ꯂꯩꯇꯕꯅꯤꯀꯣ ꯅꯈꯣꯏ ꯑꯅꯤꯅ ꯅꯨꯡꯁꯤꯅꯅ ꯂꯩꯔꯕꯗꯤ ꯅꯆꯤꯟ ꯅꯅꯥꯎꯁꯨ ꯅꯨꯡꯁꯤꯅꯒꯗꯧꯔꯤꯕꯅꯤ ꯅꯈꯣꯏꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯦ ꯃꯤꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯄꯨꯟꯁꯤꯒꯤ ꯀꯥꯏꯅꯕ ꯌꯥꯔꯣꯏꯀꯣ ꯂꯩꯃꯅ ꯍꯣꯏ ꯏꯃꯥ ꯑꯄꯪꯕꯤ ꯅꯃꯧ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯃꯥ ꯌꯨꯝꯗ ꯆꯠꯂꯁꯤ ꯏꯅꯥꯎ ꯑꯩꯈꯣꯏꯅꯤꯁꯨ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯆꯤꯜ ꯏꯅꯥꯎꯒ ꯅꯨꯡꯁꯤꯅ ꯂꯩꯔꯒꯦ ꯏꯃꯥ ꯃꯆꯥ ꯃꯃꯧ ꯑꯣꯏꯕꯁꯤꯡꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕꯗꯣ ꯂꯥꯜꯂꯦ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯖꯔꯕꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯏꯆꯥ ꯏꯃꯧꯗ ꯋꯥꯔꯧꯗꯨꯅ ꯂꯩꯅꯤꯡꯒꯅꯤ ꯏꯃꯥꯅ ꯁꯥꯎꯕꯗꯤ ꯅꯈꯣꯏꯕꯨ ꯈꯪꯁꯅꯨ ꯋꯥꯈꯜ ꯇꯥꯁꯅꯨ ꯍꯥꯏꯅ ꯁꯥꯎꯕꯅꯤ ꯐꯔꯦ ꯆꯠꯂꯁꯤ ꯏꯃꯥꯒ ꯄꯨꯟꯅ ꯑꯁꯨꯝꯅ ꯃꯃꯧ ꯑꯅꯤꯅ ꯀꯧꯕ ꯂꯥꯛꯂꯕꯗ ꯃꯅꯦꯝ ꯃꯦꯝꯆꯥꯁꯨ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯑꯆꯧꯕꯁꯨ ꯃꯃꯥ ꯂꯥꯛꯂꯦ ꯄꯥꯎ ꯇꯥꯕꯗꯒꯤ ꯌꯨꯝꯗ ꯍꯔꯥꯎꯅ ꯍꯜꯂꯛꯂꯝꯃꯤ ꯑꯇꯣꯝꯕꯁꯨ ꯁꯥꯎꯕ ꯐꯔꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯅ ꯄꯤꯛ ꯊꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯈꯤꯔꯝꯃꯤ